ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯋꯥꯔꯤ ꯅꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯀꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ꯫ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤ ꯅꯆꯣꯡꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯗ ꯑꯀꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ꯫ ꯅꯨꯡꯁꯤꯔꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗ ꯄꯦꯟꯖꯗꯕ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯍꯥꯏ꯫ ꯃꯄꯥꯕꯨꯡꯗꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯍꯩꯅꯕ ꯑꯍꯜ ꯅꯠꯇꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯕ ꯑꯍꯜꯅꯤ꯫ ꯃꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕ, ꯀꯔꯤꯒꯨꯝꯕꯗ ꯃꯔꯩ ꯌꯦꯠꯅꯕ ꯅꯨꯡꯁꯤꯔꯩꯒꯤ ꯃꯄꯥꯕꯨꯡꯗ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯩꯒꯤꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯕ, ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯍꯣꯠꯅꯕ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯔꯩꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯥꯅ ꯆꯦꯠꯅ ꯈꯟꯖꯕ ꯃꯥꯒꯤ ꯑꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯐꯅ ꯊꯕꯛ ꯁꯨꯔꯕꯁꯨ ꯅꯨꯡꯁꯤꯔꯩꯅꯗꯤ ꯃꯄꯥꯕꯨꯡꯗ ꯃꯥꯒꯤ ꯄꯦꯟꯖꯗꯕ ꯋꯥꯗꯤ ꯍꯥꯏ꯫ ꯅꯨꯡꯁꯤꯔꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯄꯥꯕꯨꯡꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ, ꯃꯥꯅ ꯏ ꯐꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯄꯥꯕꯨꯡꯗ "ꯄꯥꯕꯨꯡ, ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯠꯀꯅꯨ. ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯁꯥꯕꯤ ꯑꯃ ꯁꯤꯈꯤꯕꯗꯣ ꯄꯥꯕꯨꯡ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯤ ꯆꯤꯡꯗꯨꯗ ꯄꯥꯕꯨꯡꯅ ꯁꯤꯡ ꯆꯟꯕ, ꯏ ꯐꯥꯟꯕ ꯆꯠꯄꯗꯨ ꯆꯠꯀꯅꯨ" ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯩꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅꯗꯤ "ꯀꯩꯁꯨꯝ ꯇꯧꯔꯛꯏ ꯀꯩꯗꯧꯔꯒꯦ? ꯑꯩꯇ ꯅꯠꯇꯦ, ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯑꯇꯩꯁꯨ ꯑꯁꯤꯒꯤ ꯆꯤꯡ ꯑꯁꯣꯝꯗ ꯂꯣꯏꯅ ꯆꯠꯅꯔꯤꯕꯅꯤ. ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯒꯅꯨ. ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯄꯥꯕꯨꯡꯁꯦ ꯃꯤꯉꯣꯟꯗ ꯀꯔꯤꯃꯠꯇ ꯀꯥꯏꯔꯛꯄ ꯅꯠꯇꯦꯅꯦ. ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯥꯏ ꯊꯣꯛꯄ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯗꯣ, ꯏꯄꯥꯗꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯒꯅꯨ. ꯏꯄꯥꯗꯤ ꯊꯥꯖꯕ ꯉꯝꯗꯦꯀꯣ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯔꯩꯒꯤ ꯋꯥꯁꯦ ꯃꯄꯥꯕꯨꯡꯅ ꯀꯛꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯨꯡꯁꯤꯔꯩꯒꯤ ꯃꯃꯥꯅꯁꯨ ꯍꯥꯏ, "ꯅꯆꯥꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯂꯨ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯩꯒꯤ ꯃꯄꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯅ ꯀꯩꯁꯨꯝ ꯂꯩꯇꯅ ꯈꯜꯂꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯆꯤꯡ ꯑꯗꯣꯝꯗꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯅꯩ, ꯃꯗꯨꯒꯤ ꯆꯤꯡ ꯑꯗꯣ ꯃꯊꯤ ꯐꯣꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ, ꯀꯔꯤꯒꯨꯝꯕꯗ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯃ ꯊꯣꯛꯏ, ꯑꯁꯤꯃ ꯂꯩ ꯍꯥꯏꯗꯨꯅ ꯐꯖꯅ ꯎꯕꯗꯤ ꯀꯅꯥꯁꯨ ꯑꯃꯠꯇ ꯌꯥꯎꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯗꯗꯤ ꯌꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯀꯤꯗꯤ ꯀꯤꯍꯟꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯁꯛꯇꯝ ꯑꯃꯅ ꯊꯜꯂꯛꯏ ꯍꯥꯏꯕꯒꯨꯝꯕ, ꯑꯗꯨꯒ ꯎ ꯃꯔꯨꯝꯗꯒꯤ ꯃꯤꯅ ꯊꯕꯛ ꯁꯨꯅꯔꯤꯉꯩ, ꯆꯤꯡꯗ ꯁꯤꯡ ꯆꯟꯅꯔꯤꯉꯩ, ꯏ ꯐꯥꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯛꯈꯤꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯅꯗꯦ꯫ ꯑꯍꯜꯁꯤꯡꯗꯤ ꯑꯗꯨꯃꯛ ꯁꯤꯡ ꯆꯟꯕ, ꯏ ꯐꯥꯟꯕ ꯆꯠꯅꯕ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯔꯩꯒꯤ ꯃꯄꯥꯕꯨꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯄ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯔꯩꯒꯤ ꯃꯄꯥꯕꯨꯡꯅ ꯆꯤꯡꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯔꯩꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯄꯥꯅ ꯀꯧꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯔꯩꯁꯨ ꯏꯐꯤꯡ ꯐꯤꯡꯅ "ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯄꯥꯕꯨꯡꯅ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯤꯔꯩꯗ ꯌꯦꯞꯂꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯨꯊꯣꯔꯛꯏ꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯁꯤꯕꯨ ꯅꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥꯅꯦ?" ꯃꯆꯥꯅꯨꯄꯤꯅ ꯌꯦꯡꯂꯒ "ꯑꯦ, ꯑꯁꯤꯗꯤ ꯀꯥꯏꯗꯒꯤꯅꯣ ꯄꯥꯕꯨꯡ?" ꯃꯄꯥꯅ "ꯉꯁꯤ ꯏꯄꯥꯅ ꯆꯤꯡꯗ ꯏ ꯐꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯁꯣꯝ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯒ ꯐꯖꯅ ꯌꯣꯝꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ. ꯃꯅꯨꯡꯗ ꯆꯦ ꯆꯥꯡ ꯑꯇꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯍꯧꯕꯅꯤ. ꯑꯩꯗꯤ ꯑꯗꯨꯁꯤꯡꯗꯣ ꯀꯔꯤꯃꯠꯇ ꯄꯨꯔꯛꯇ꯭ꯔꯦ. ꯐꯣꯟ ꯑꯁꯤꯇꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ. ꯃꯁꯤꯕꯨ ꯌꯥꯔꯤꯕ꯭ꯔꯥ? ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯣꯔꯤꯕ꯭ꯔꯥꯅꯦ ꯏꯕꯦꯝꯃ?" ꯃꯆꯥꯅꯨꯄꯤꯅ ꯐꯣꯟꯗꯨ ꯇꯥꯛ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ꯫ "ꯈꯪꯗꯦꯅꯦ ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯌꯦꯡꯒꯦ" ꯍꯥꯏꯗꯨꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯕ ꯐꯣꯟ ꯑꯗꯣ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯉꯤ꯫ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯝꯗꯦ꯫ ꯌꯥꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯅ "ꯑꯁ ꯄꯥꯕꯨꯡ, ꯑꯁꯤꯗꯤ ꯌꯥꯗꯦ. ꯀꯅꯥꯅ ꯂꯪꯊꯣꯛꯑꯝꯃꯤꯅꯣ ꯐꯣꯟꯁꯤꯕꯣ?" ꯃꯄꯥꯅ "ꯑꯣ, ꯑꯗꯨꯗꯤ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ?" ꯃꯆꯥꯅꯨꯄꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ "ꯃꯩ ꯌꯥꯎꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯃꯩ ꯆꯞꯄꯗꯤ ꯌꯥꯕꯁꯨ ꯌꯥꯏ." "ꯏꯁ, ꯆꯥꯔꯖꯔꯁꯨ ꯌꯥꯎꯗꯕꯅꯤꯅ ꯀꯃꯥꯏꯅ ꯆꯞꯀꯅꯤ?" ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯈꯟꯅꯔꯤꯉꯩ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ "ꯑꯩꯈꯣꯏ ꯁꯤ ꯕꯖꯥꯔꯗ ꯐꯣꯟ ꯁꯦꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ, ꯃꯉꯣꯟꯗ ꯄꯨꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯁꯤꯔꯥ? ꯑꯗꯨꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯔꯥ?" ꯃꯄꯥꯕꯨꯡꯅꯁꯨ "ꯌꯦꯡꯉꯨꯅꯦ, ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ. ꯌꯥꯕꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯕꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅ. ꯀꯔꯤꯒꯨꯝꯕꯗꯅ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯊꯤꯔꯛꯄ ꯇꯥꯔꯕꯁꯨ ꯄꯤꯈ꯭ꯔꯁꯨ ꯌꯥꯏꯗꯅ. ꯏꯕꯦꯝꯃ, ꯅꯪꯅ ꯈꯔ ꯈꯪꯒꯅꯤ, ꯅꯪꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ." ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯔꯩꯁꯨ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐꯣꯟ ꯑꯁꯤ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯌꯥꯃꯛꯇꯗ ꯂꯩꯔꯤꯕ ꯐꯣꯟ ꯁꯦꯝꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯆꯥꯔꯖꯔ ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯥꯔꯖ ꯇꯧꯗꯨꯅ ꯑꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ
ꯐꯣꯟ ꯑꯗꯣ ꯌꯥꯔꯛꯈꯤꯔꯝꯃꯤ꯫ ꯌꯥꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯔꯩꯅ ꯐꯣꯟ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯏ, ꯑꯗꯨꯒ ꯆꯥꯔꯖꯔ ꯑꯅꯧꯕ ꯑꯃꯁꯨ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯃꯄꯨ ꯑꯁꯦꯡꯕꯅ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯥꯏꯈꯤ꯫ ꯃꯇꯝ ꯈꯔ ꯑꯁꯤ ꯐꯣꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯣꯜ ꯇꯧꯔꯛꯂꯝꯗꯦ, ꯑꯗꯨꯒ ꯅꯝꯕꯔ ꯑꯃꯅꯤ ꯌꯥꯎꯔꯤꯕ ꯑꯁꯤꯁꯨ ꯅꯨꯡꯁꯤꯔꯩꯅ ꯀꯣꯜ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯆꯠꯂꯝꯗꯦ꯫ ꯆꯠꯇꯕꯗꯒꯤ ꯀꯣꯜꯁꯨ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯄꯥꯏꯅꯔꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯁꯤ ꯅꯨꯡꯁꯤꯔꯩꯅ ꯄꯥꯏꯅꯔꯝꯃꯤ꯫ ꯑꯁꯣꯝ ꯅꯥꯀꯟ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯅꯨꯡꯁꯤꯔꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒ ꯍꯦꯛ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯆꯤꯡꯂꯦꯝꯕ꯫ ꯃꯍꯥꯛ ꯏꯝꯐꯥꯜꯗ ꯀꯥ ꯕꯔꯥ ꯑꯃꯗ ꯂꯩꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯒ ꯂꯩꯕꯅꯤ꯫ ꯀꯥ ꯕꯔꯥ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩ꯫ ꯆꯤꯡꯂꯦꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯄꯨꯜꯂꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯅ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯣ ꯃꯈꯣꯏ ꯈꯨꯟꯗ ꯆꯠꯂꯨꯁꯤ, ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯣ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯥ ꯕꯔꯥꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯅꯤ ꯐꯖꯅ ꯂꯨꯅ ꯄꯨꯜꯂꯤ, ꯐꯖꯅ ꯂꯨꯅ ꯂꯣꯏꯅꯩ꯫ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯤꯡꯅ ꯆꯥꯎꯕ ꯀꯧꯏ꯫ ꯍꯟꯗꯛ ꯆꯤꯡꯂꯦꯝꯕꯅ ꯌꯨꯝꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯗ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤ, ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯒ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯃꯤꯟꯅꯕ, ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯆꯤꯡꯂꯦꯝꯕꯒꯤ ꯍꯩꯅꯖꯕꯤꯅꯤ, ꯃꯥꯒꯤ ꯄꯥꯝꯖꯕꯤꯅꯤ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯍꯧꯅꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯈꯨꯜꯒꯤ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯣꯝꯗ ꯁꯤꯡ ꯆꯟꯕꯑꯣ, ꯆꯤꯡꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄꯑꯣ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯇꯧꯕꯅꯤ꯫ ꯍꯟꯗꯛꯀꯤꯁꯨ ꯆꯤꯡꯂꯦꯝꯕꯅ ꯌꯨꯝꯗ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯛꯂꯔꯦ, ꯑꯗꯨꯒ ꯆꯤꯡꯗ ꯆꯠꯁꯤ, ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯨꯁꯤ, ꯁꯤꯡ ꯆꯠꯂꯨꯁꯤ ꯑꯗꯨꯃꯛ ꯉꯪꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯩꯕꯅꯤꯅ, ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯖꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯣꯡꯃ ꯃꯍꯥꯛꯅ ꯌꯥꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯆꯤꯡꯗ ꯂꯥꯛꯈꯤꯕ꯫ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯔꯦ, ꯃꯈꯣꯏ ꯄꯨꯟꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯈꯣꯏꯅ ꯁꯨꯝ ꯀꯥꯔꯛꯄꯗ ꯑꯉꯥꯡ ꯑꯃꯅ ꯆꯤꯡꯂꯦꯝꯕꯗ ꯋꯥꯔꯤ ꯁꯥꯔꯛꯏ, "ꯇꯥꯃꯣ, ꯑꯁꯤꯒꯤ ꯆꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯃꯥꯡ ꯆꯍꯤꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤ ꯍꯥꯏꯌꯦꯉꯣ." ꯆꯤꯡꯂꯦꯝꯕꯅ, "ꯑꯦ, ꯑꯩꯗꯤ ꯇꯥꯗꯦꯅ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯥꯃꯣꯗꯤ ꯀꯥꯏꯗ ꯇꯥꯅꯤ? ꯑꯗꯨꯝ ꯏꯝꯐꯥꯜꯗ ꯂꯩꯔꯦ, ꯕꯔꯥꯗ ꯂꯩꯔꯤꯕꯅꯤꯅ ꯑꯁꯦꯡꯕ ꯍꯥꯏꯅꯩꯉꯣ, ꯑꯗꯨ ꯇꯝꯁꯨ ꯇꯝꯅꯩ ꯍꯥꯏ." ꯆꯤꯡꯂꯦꯝꯕꯅ, "ꯑꯁ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨꯁꯦ꯫ ꯅꯠꯇꯦ, ꯅꯣꯏ ꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯅ ꯍꯥꯏꯒꯦ?" "ꯇꯥꯃꯣ, ꯑꯩꯁꯨ ꯃꯐꯝꯗꯤ ꯈꯪꯗꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯥꯏꯅꯩ." ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯁ, ꯅꯈꯣꯏꯁꯨ ꯍꯥꯏꯕ, ꯆꯤꯡꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯉꯁꯥꯏꯅ ꯋꯥꯗꯣ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯉꯔꯥꯡꯁꯨ ꯊꯦꯡꯅꯔꯤꯕꯅꯤ, ꯅꯈꯣꯏꯅ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯁꯥꯗꯦꯕ, ꯑꯗꯨꯒ ꯆꯤꯡ ꯌꯧꯔꯀꯥꯟꯗ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁ, ꯕꯤꯠꯇꯨꯝ ꯂꯩꯇꯦꯍꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯁꯤꯔꯥ?" ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯦ, ꯇꯥꯃꯣ ꯌꯥꯎꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯒ ꯇꯥꯃꯣꯅ ꯍꯟꯗꯅ ꯀꯤꯔꯤꯕ? ꯑꯁ, ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ." ꯑꯁꯨꯝꯅ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯆꯤꯡꯂꯦꯝꯕꯅ, "ꯍꯦꯔꯥ, ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ ꯀꯥꯏꯅ, ꯆꯠꯂꯣꯍꯦ, ꯑꯁꯤꯒꯨꯝꯕꯗ ꯀꯤꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯥ? ꯀꯤꯗꯦ, ꯅꯈꯣꯏꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯅꯦ, ꯂꯥꯎ, ꯆꯪꯁꯤ ꯂꯥꯎꯅꯦ. ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯀꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯁꯨꯝ ꯃꯅꯨꯡꯗ ꯇꯝꯃ ꯆꯪꯂꯛꯏ꯫ ꯆꯤꯡ ꯑꯁꯤꯃꯛꯇꯗ ꯈꯔ ꯂꯥꯞꯇꯛꯅ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯗꯤ ꯏ ꯐꯥꯟꯕ, ꯁꯤꯡ ꯆꯟꯕ ꯃꯤꯁꯨ ꯆꯤꯡꯂꯦꯝꯕꯅ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗꯒꯤ ꯉꯁꯥꯏ ꯑꯉꯥꯡꯗꯨꯅ ꯐꯅ ꯋꯥꯔꯤ ꯁꯥꯔꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯐꯥꯎꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯆꯤꯡꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯍꯦꯛꯄ ꯍꯧꯔꯛꯏ, ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯁꯨ ꯁꯤꯡ ꯈꯔ ꯆꯟꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯃꯒ ꯈꯔ ꯑꯗꯨꯝ ꯂꯥꯞꯅꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯁꯨꯝ ꯆꯪꯏ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯅ ꯆꯪꯗꯨꯅ ꯁꯤꯡ ꯃꯩ ꯊꯥꯕ ꯌꯥꯕ ꯎ ꯃꯆꯥꯁꯤꯡ ꯌꯥꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯑꯃꯅ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯁꯨ ꯏꯄꯤꯡ ꯐꯤꯡꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯏ, ꯍꯪꯂꯨꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯈꯥꯎꯌꯣꯝ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯁꯨ ꯃꯅꯥꯛꯇꯨꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯏ꯫ ꯃꯁꯤꯗꯒꯤ ꯈꯥꯎꯌꯣꯝ ꯃꯆꯥꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯁꯦ ꯐꯣꯟꯒꯤ ꯆꯥꯔꯖꯔ, ꯐꯣꯟ ꯍꯥꯞꯂꯛꯈꯤꯕꯒꯤ ꯀꯣꯚꯔ, ꯑꯗꯨꯒ ꯁꯤꯝ ꯂꯩꯈꯤꯕꯒꯤ ꯁꯤꯝ ꯀꯣꯚꯔ ꯑꯗꯨꯁꯤꯡ ꯑꯗꯨ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯅ, "ꯑꯦ, ꯀꯅꯥꯒꯤꯅꯣ ꯁꯤꯗꯤ? ꯀꯅꯥꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯅꯣꯅꯦ? ꯐꯣꯟꯗꯤ ꯌꯥꯎꯗꯦꯅ? ꯍꯦ, ꯑꯉꯥꯡꯁꯤꯡ, ꯐꯣꯟꯗꯨꯕꯨ ꯃꯅꯥ ꯑꯗꯥꯏꯗ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ.
ꯐꯣꯟ ꯌꯥꯎꯐꯝ ꯊꯣꯛꯏꯅꯦ ꯑꯇꯩꯗꯤ ꯄꯨꯟꯅ ꯁꯨꯔꯦ ꯐꯣꯟꯁꯨ ꯌꯥꯎꯐꯝ ꯊꯣꯛꯏꯅꯦ ꯇꯥꯕ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯇꯥꯔꯝꯗ꯭ꯔꯦ ꯂꯩꯔꯝꯗꯦ ꯂꯩꯇꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯑꯣ ꯐꯣꯟꯗꯤ ꯌꯥꯎꯗꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯁꯨꯕ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯝ ꯍꯥꯞꯂꯛꯈꯤꯕꯒꯤ ꯀꯣꯕꯔ ꯑꯗꯣ ꯃꯥꯅ ꯃꯨꯟꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯏ ꯃꯥꯅ ꯄꯥꯔꯨꯏ ꯃꯇꯝ ꯑꯗꯨꯗ ꯁꯤꯝꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯝꯃꯤ ꯃꯃꯤꯡ ꯑꯗꯨꯅ ꯔꯣꯁꯅꯤ ꯍꯥꯏꯅ ꯊꯥꯔꯝꯃꯤ ꯔꯣꯁꯅꯤ ꯅꯨꯄꯤ ꯃꯃꯤꯡꯅꯤꯅꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥꯅꯦ ꯋꯥꯈꯜ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯨꯕꯅꯤ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯁꯨ ꯄꯟꯊꯗꯦ ꯃꯥꯒꯤꯁꯨ ꯀꯤꯄꯦꯗꯀꯤ ꯐꯣꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯤꯕꯅꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯁꯤꯝ ꯀꯣꯚꯔꯗꯨꯒꯤ ꯃꯊꯛꯇ ꯏꯔꯤꯕ ꯅꯝꯕꯔ ꯑꯗꯣ ꯃꯥꯅ ꯏꯁꯤꯜꯂꯝꯃꯤ ꯁꯦꯞ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯥꯅ ꯗꯥꯏꯜ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯗ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯕ ꯇꯨꯡꯗ ꯃꯥꯅ ꯀꯣꯜ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯃꯊꯪ ꯑꯗꯨꯃꯛ ꯁꯤꯡ ꯆꯟꯕ ꯆꯤꯡꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯍꯦꯛꯄ ꯑꯗꯨꯃꯛ ꯇꯧꯔꯨꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯒ ꯑꯌꯨꯛꯀꯤ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨ ꯃꯥꯅ ꯁꯦꯞ ꯇꯧꯖꯈꯤꯕ ꯇꯥꯔꯕꯁꯨ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯇꯩ ꯂꯩꯕꯒ ꯀꯔꯤꯒ ꯑꯗꯨꯃꯛ ꯊꯧ ꯁꯥꯈꯤꯗꯦ ꯅꯤꯡꯁꯤꯡꯕꯁꯨ ꯐꯥꯎꯈꯤꯗꯦ ꯅꯨꯃꯤꯠ 2-3 ꯂꯩꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥ ꯕꯔꯥꯗ ꯆꯠꯈ꯭ꯔꯦ ꯀꯥ ꯕꯔꯥꯗꯨꯗ ꯂꯩꯕ ꯃꯇꯝ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯥꯒꯤ ꯃꯪꯍꯥꯗ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯈꯔꯗ ꯑꯗꯨꯃꯛ ꯃꯪꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧ ꯑꯃ ꯆꯤꯡꯂꯦꯝꯕꯗ ꯑꯗꯨꯃꯛ ꯃꯪꯕ ꯍꯧꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯜꯂꯨꯗꯕ ꯇꯥꯔꯕꯁꯨ ꯃꯪ ꯑꯁꯦ 2-3 ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯪꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡꯂꯦꯝꯕꯁꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯀꯔꯤꯅꯣꯅꯦ ꯃꯪꯕꯨ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯔꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯑꯁꯤꯒꯨꯝꯕ ꯃꯪꯁꯨ ꯅꯣꯡꯃꯇ ꯃꯪꯗꯕꯅꯤ ꯑꯩꯒꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯐꯠꯇꯕ ꯂꯩꯔꯕ ꯆꯠꯂꯅꯤ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯗꯨꯅ ꯃꯍꯥꯛꯁꯦ ꯃꯣꯟꯕꯥꯛ ꯃꯈꯥꯗ ꯀꯥꯡꯈꯗ ꯀꯔꯤ ꯐꯠꯇꯕ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ ꯑꯃꯨꯛꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯇꯨꯝꯊꯈꯤꯕꯒ ꯃꯪ ꯑꯁꯦ ꯃꯈꯥ ꯆꯠꯊꯔꯛꯄꯒꯨꯝ ꯑꯗꯨꯝ ꯇꯧꯏ ꯆꯤꯡꯂꯦꯝꯕꯁꯤ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯏ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯃꯪꯁꯤꯕꯨ ꯀꯩꯅꯣꯅꯦ ꯋꯥꯈꯜ ꯑꯁꯦ ꯑꯁꯨꯝꯅ ꯃꯣꯟ ꯌꯥꯝꯅ ꯈꯜꯂꯛꯏ ꯄꯣꯊꯥꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯨꯝꯅ ꯆꯠꯂꯒ ꯏꯃꯥꯈꯣꯏꯗ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯂꯩ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯥꯡꯈꯜ ꯆꯩꯊꯦꯛ 4 ꯑꯀꯣꯏꯕꯗ ꯇꯤꯟ ꯁꯤꯠꯂꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯁꯤꯠꯂꯒ ꯌꯦꯡꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯝꯇ ꯇꯧꯕꯤꯅꯨꯀꯣ ꯑꯁꯨꯝꯅ ꯇꯤꯟ ꯁꯤꯠꯇꯣꯛꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯅꯕ ꯍꯣꯠꯅꯩ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯛꯇꯅꯤ ꯆꯤꯡꯂꯦꯝꯕꯅ ꯇꯨꯝꯊꯕ ꯌꯥꯔꯤꯕ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯣꯟ ꯌꯥꯝꯅ ꯈꯜꯂꯤ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯨꯔꯕꯅꯣ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯨꯔꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ 5-6 ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯪꯗ ꯑꯀꯤꯕ ꯎꯔꯝꯕꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯐꯕꯒꯨꯝ ꯇꯧꯏ ꯃꯪꯁꯨ ꯃꯪꯗ꯭ꯔꯦ ꯑꯗꯨꯒ 10ꯔꯣꯝ ꯁꯨꯕ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯃꯪ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯃꯪꯊꯕ ꯍꯧꯔꯛꯏ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤꯗ ꯅꯨꯄꯤꯅꯤ ꯁꯛꯇꯝ ꯑꯃꯅ ꯅꯪ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯀꯧꯕ ꯍꯧꯔꯛꯏ ꯇꯨꯡ ꯑꯣꯟꯊꯣꯛꯂꯗꯨꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯃꯩꯈꯨ ꯃꯔꯛꯇꯒꯤ ꯊꯣꯔꯛꯄ ꯃꯇꯧ ꯑꯃꯗ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯗꯨꯃꯛ ꯀꯧꯔꯗꯤ ꯑꯗꯨꯃꯛ ꯍꯪꯅꯔꯤ ꯃꯁꯤꯗꯅꯤ ꯆꯤꯡꯂꯦꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯌꯥꯝꯅ ꯋꯥꯔꯤꯕ ꯁꯨꯝꯅ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕు ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯁꯨ ꯋꯥꯈꯜ ꯑꯁꯤꯗꯤ ꯃꯣꯟꯈꯜꯂꯤ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯆꯤꯡꯂꯦꯝꯕꯗ ꯈꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥ ꯃꯈꯥꯏꯃꯒꯤ ꯃꯇꯝꯁꯨ ꯍꯧꯈ꯭ꯔꯕꯅꯤ ꯊꯥ ꯃꯈꯥꯏꯃꯒꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡꯂꯦꯝꯕ ꯅꯣꯡꯃ ꯋꯥꯈꯜ ꯂꯥꯛꯏ ꯑꯩꯅ ꯌꯨꯝꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯆꯤꯡꯗ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯑꯩꯅ ꯁꯦꯞ ꯇꯧꯈꯤꯕꯅꯤꯀꯣ ꯀꯥꯎꯏꯅꯦ ꯑꯁꯣꯝꯗ ꯂꯩꯕꯗ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒ ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯆꯤꯡꯂꯦꯝꯕꯅ ꯐꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ ꯀꯣꯜ ꯍꯦꯛ ꯇꯧꯕꯒꯗꯤ ꯂꯥꯏꯕꯛ ꯐꯕꯅ ꯔꯤꯡ ꯆꯠꯂꯝꯃꯤ ꯔꯤꯡ ꯆꯠꯄꯗꯒꯤ ꯆꯤꯡꯂꯦꯝꯕꯁꯦ ꯍꯔꯥꯎꯔꯝꯃꯤ ꯔꯤꯡ ꯆꯠꯂꯤꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯍꯔꯥꯎꯔꯗꯨꯅ ꯐꯣꯟ ꯄꯥꯏꯔꯛꯂꯕꯗꯤ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅ ꯑꯗꯨꯃꯛ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯇꯧꯕ ꯀꯣꯜꯗꯗꯤ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯁꯦ
ꯄꯥꯏꯔꯛꯇꯦꯅꯦ ꯐꯣꯟꯗꯨꯕꯨ ꯆꯤꯡꯅ ꯇꯥꯍꯧꯕ ꯆꯠꯂꯅꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯄꯩꯁꯥ ꯍꯥꯞꯂꯒ ꯇꯧꯔꯝꯃꯗꯤ ꯆꯤꯡꯅ ꯇꯥꯔꯝꯕ ꯑꯣꯏꯔꯁꯨ ꯐꯪꯒꯗꯕ ꯍꯣꯏꯅꯦ ꯑꯃꯨꯛꯇꯒ ꯇꯧꯔꯒ ꯌꯦꯡꯒꯦ ꯑꯃꯨꯛꯀꯁꯨ ꯆꯤꯡꯂꯦꯝꯕꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯃꯁꯤꯗꯁꯨ ꯔꯤꯡ ꯆꯠꯂꯤ ꯑꯗꯨꯕꯨ ꯀꯣꯜꯗꯨꯗꯤ ꯔꯤꯁꯤꯞ ꯇꯧꯔꯛꯇ꯭ꯔꯦ ꯄꯥꯏꯔꯛꯇꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯁꯣꯏꯔꯔꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯐꯣꯟꯗꯣ ꯆꯤꯡꯅ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯃꯊꯪ ꯌꯨꯝꯗ ꯊꯣꯛꯄ ꯀꯥꯟꯗꯗꯤ ꯐꯣꯟꯗꯣ ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯀ ꯊꯤꯒꯦ ꯑꯃꯨꯛꯇ ꯈꯨꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯁꯦ ꯑꯃꯨꯛ ꯈꯜꯂꯛꯏ ꯃꯍꯥꯛꯇꯤ ꯃꯈꯥ ꯇꯥꯅ ꯋꯥꯈꯜ ꯑꯁꯤ ꯊꯣꯏꯅ ꯍꯦꯟꯅꯕꯨ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯉꯁꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯆꯤꯡꯂꯦꯝꯕꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯗ ꯔꯤꯡ ꯑꯃꯈꯛ ꯂꯥꯛꯈꯤ ꯔꯤꯡ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯆꯤꯡꯂꯦꯝꯕꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤꯕ ꯔꯣꯁꯅꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯁꯤꯜꯂꯤꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯀꯣꯜ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯜ ꯑꯗꯨ ꯂꯥꯛꯂꯤꯕꯗꯣ ꯃꯥꯗꯤ ꯈꯪꯗ꯭ꯔꯦ ꯃꯤꯁ ꯀꯣꯜ 2-3 ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅ ꯃꯗꯨꯒꯤ ꯃꯤꯁ ꯀꯣꯜ ꯊꯦꯡꯅꯕꯗꯒꯤ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤꯅꯦ ꯑꯩꯗꯤ ꯉꯔꯥꯡ ꯉꯟꯅ ꯇꯨꯝꯈ꯭ꯔꯕꯖꯥꯠꯅꯤꯅ ꯃꯥꯅ ꯇꯧꯔꯛꯄꯗꯨꯗꯤ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦꯗꯅ ꯑꯃꯨꯛꯇꯒ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯔꯤꯡ ꯆꯠꯂꯤ ꯔꯤꯡꯇꯃꯛ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯀꯣꯜꯗꯨꯗꯤ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ ꯄꯥꯏꯔꯛꯇꯕꯗꯒꯤ ꯀꯩꯅꯣꯅꯦ ꯐꯣꯟꯗꯨ ꯆꯤꯡꯅ ꯇꯥꯕꯗꯤ ꯑꯣꯏꯔꯔꯣꯏ ꯃꯁꯤ ꯃꯤ ꯑꯃꯅ ꯄꯥꯏꯕꯗꯤ ꯑꯣꯏꯔꯅꯤ ꯍꯣꯏꯗ ꯑꯩꯒꯤ ꯃꯤꯁ ꯀꯣꯜ ꯂꯩꯔꯕꯅꯤꯅ ꯍꯣꯔꯦꯟ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯗꯨꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗꯅ ꯃꯁꯛ ꯃꯇꯧꯒ ꯐꯖꯔꯝꯃꯗꯤ ꯐꯅꯤꯗ ꯑꯃꯨꯛꯁꯨ ꯆꯤꯡꯂꯦꯝꯕꯁꯦ ꯅꯨꯡꯉꯥꯏꯖꯕ ꯃꯇꯧ ꯑꯃꯗ ꯋꯥꯈꯜꯁꯤ ꯑꯗꯨꯃꯛ ꯈꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯂꯔꯦ ꯃꯁꯤꯗꯁꯨ ꯆꯤꯡꯂꯦꯝꯕꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯗ ꯀꯣꯜ ꯂꯥꯛꯂꯦ ꯃꯁꯤꯗꯁꯨ ꯆꯤꯡꯂꯦꯝꯕ ꯃꯤꯀꯞ ꯊꯣꯛꯇꯦ ꯃꯤꯀꯞ ꯊꯣꯛꯇꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯤꯁ ꯀꯣꯜ 3 ꯂꯩꯈꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯅꯨꯃꯤꯠꯇꯁꯨ ꯑꯃꯨꯛꯀꯁꯨ ꯃꯤꯁ ꯀꯣꯜ 3 ꯑꯁꯤ ꯊꯦꯡꯅꯔꯦ ꯃꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯁꯤ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯝꯕꯔꯁꯤꯕꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯣꯏꯅ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩꯅ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯑꯗꯨꯒ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯂꯤꯁꯤꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯕꯣ ꯀꯅꯥ ꯃꯤ ꯑꯣꯏꯔꯕꯅꯣ ꯁꯤꯕꯣ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥꯅꯦ ꯑꯃꯨꯛꯇꯒ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯆꯤꯡꯂꯦꯝꯕꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯃꯁꯤꯗꯁꯨ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯇꯕꯗꯤ ꯆꯤꯡꯂꯦꯝꯕꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4-5 ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯤꯁ ꯀꯣꯜꯁꯦ ꯑꯗꯨꯝ ꯂꯥꯛꯏ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯆꯤꯡꯂꯦꯝꯕꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯁꯦ ꯑꯃꯨꯛꯇꯗꯤ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯑꯁꯨꯝꯅꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯐꯥꯎꯕ ꯇꯨꯝꯗꯕ ꯃꯈꯩ ꯃꯍꯥꯛꯅ ꯀꯣꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯇꯦ ꯃꯁꯤꯗꯒꯤ ꯀꯣꯜ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯇꯨꯝꯊꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯥꯅ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯜ ꯑꯁꯤ ꯂꯥꯛꯂꯔꯦ ꯀꯣꯜꯗꯨ ꯂꯥꯛꯄꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇꯦ ꯆꯤꯡꯂꯦꯝꯕꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯊꯦꯡꯂꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯁꯦ ꯍꯪꯂꯝꯃꯤ ꯑꯍꯥꯟꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯛꯄꯨꯅ ꯅꯣꯛꯈꯠꯂꯛꯏ ꯅꯣꯛꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜꯅꯤ ꯇꯥꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯒꯗꯕ ꯈꯣꯟꯖꯦꯜ ꯑꯃꯒꯤ ꯃꯑꯣꯡꯗ ꯅꯣꯛꯈꯠꯂꯛꯏ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯁꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯀꯩꯅꯣꯅꯦ ꯅꯣꯛꯄꯕꯨ ꯑꯗꯨꯝꯅ ꯅꯣꯛꯄ ꯍꯧꯅꯕ꯭ꯔꯥꯅꯦ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯂꯥꯎꯈꯠꯇꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯅꯣꯛꯂꯝꯕꯗꯣ ꯑꯃꯨꯛ ꯀꯞꯄꯨꯅ ꯀꯞꯈꯠꯂꯛꯏ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛ ꯀꯞꯄ ꯑꯃꯨꯛ ꯅꯣꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯆꯤꯡꯂꯦꯝꯕꯅ ꯐꯣꯟ ꯑꯁꯤꯗ ꯃꯥꯅ ꯇꯥꯔꯔꯤ ꯆꯤꯡꯂꯦꯝꯕ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯍꯩꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯂꯦꯝꯕꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯝꯃꯤ ꯊꯝꯂꯝꯃꯤ ꯊꯝꯈꯤꯕꯒ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯀꯣꯜ ꯇꯧꯔꯛꯄꯅꯤꯅ ꯆꯤꯡꯂꯦꯝꯕꯁꯨ ꯄꯥꯏꯗꯕ ꯌꯥꯗꯗꯨꯅ ꯄꯥꯏꯔꯦ ꯄꯥꯏꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯤ ꯅꯪꯒꯤ ꯅꯝꯕꯔ ꯑꯁꯦ ꯑꯩꯅ ꯆꯤꯡꯅ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯕꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯣꯜ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯩꯁꯦ ꯍꯩꯅꯗꯦ ꯅꯪꯒꯤ ꯃꯤꯡ ꯔꯣꯁꯅꯤ ꯀꯧꯕ꯭ꯔꯥ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯀꯞꯂꯛꯏ
ꯀꯞꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯝꯅ ꯀꯞꯀꯅꯣ ꯑꯩ ꯍꯩꯅꯗꯦ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯅ ꯆꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯅ ꯊꯦꯡꯅꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯗꯤ ꯊꯦꯡꯅꯗꯦ ꯑꯩꯅ ꯐꯣꯟ ꯃꯄꯨꯗꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯗꯒꯤ ꯑꯁꯨꯝ ꯀꯣꯜ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯞꯄ ꯑꯁꯨꯝꯅ ꯀꯤꯍꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯜꯂꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯋꯥ ꯑꯁꯤ ꯍꯥꯏꯔꯨꯕꯅꯤ ꯃꯁꯤꯗꯒꯤ ꯀꯞꯂꯝꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯏꯪꯅ ꯇꯞꯅ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯩ ꯀꯤꯕ꯭ꯔꯥꯅꯦ ꯍꯥꯏꯕꯁꯤ ꯍꯪꯕ ꯍꯧꯔꯛꯏ ꯍꯟꯗꯛꯇꯤ ꯏꯁꯦꯡ ꯁꯦꯡꯕ ꯅꯨꯄꯤꯒꯤ ꯐꯖꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅ ꯍꯣ 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 ꯍꯥ ꯌꯥꯏ ꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯈꯔ ꯐꯩꯗꯅ ꯍꯧꯖꯤꯛ ꯊꯦꯡꯂꯕ ꯀꯥꯟꯗ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗꯣ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯅꯨꯄꯤꯗꯨꯅ ꯀꯤꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯔꯣꯁꯅꯤ ꯀꯧꯏ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯋꯥꯍꯪ ꯑꯁꯦ ꯍꯦꯛꯇ ꯍꯪꯕ ꯍꯧꯔꯛꯂꯦ ꯆꯤꯡꯂꯦꯝꯕꯅ ꯑꯩꯅ ꯆꯤꯡꯗꯨꯗ ꯁꯤꯝ ꯍꯥꯞꯂꯛꯄꯒꯤ ꯀꯣꯕꯔ ꯃꯊꯛꯇꯨꯗ ꯊꯥꯔꯝꯕꯗꯣ ꯑꯩꯅ ꯊꯦꯡꯅꯕꯅꯤ ꯆꯨꯝꯕꯨ ꯆꯨꯝꯕ꯭ꯔꯣ ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯨꯝꯃꯤ ꯅꯪꯕꯨ ꯑꯩ ꯎꯅꯤꯡꯗ꯭ꯔꯣ ꯅꯪꯕꯨ ꯑꯩ ꯈꯪꯅꯤꯡꯗ꯭ꯔꯣ ꯅꯨꯄꯤꯗꯨꯅ ꯍꯥꯟꯅ ꯋꯥꯍꯪ ꯑꯁꯦ ꯍꯪꯇꯕ ꯍꯧꯔꯛꯂꯦ ꯆꯤꯡꯂꯦꯝꯕꯅ ꯑꯩꯗꯤ ꯅꯪꯒꯤ ꯂꯝ ꯅꯪꯒꯤ ꯈꯨꯜꯁꯨ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯌꯥꯝ ꯂꯥꯞꯀꯦ ꯅꯨꯄꯤꯗꯨꯅ ꯃꯈꯨꯝꯃꯛꯏ ꯂꯥꯞꯇꯦ ꯅꯛꯑꯦ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨ ꯅꯛꯑꯦ ꯍꯥꯏꯔꯤꯕꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯀꯥ ꯕꯔꯥꯗ ꯂꯩ ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯑꯩ ꯂꯥꯛꯀꯦꯕ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄ ꯉꯝꯒꯗ꯭ꯔꯥꯅꯦ ꯆꯤꯡꯂꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗ꯭ꯔꯤꯕ ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯕꯤ ꯅꯠꯇꯕ꯭ꯔꯕ ꯋꯥꯍꯪꯗꯣ ꯍꯪꯂꯨꯕꯗꯒꯤ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯅ ꯑꯩꯒꯤ ꯋꯥꯍꯪꯗꯨꯕꯨ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯥꯏꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯃꯈꯨꯝꯃꯛꯏ ꯀꯥꯏꯗꯦ ꯅꯪ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯂꯥꯛꯇꯤ ꯂꯥꯛꯎꯀꯣ ꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯏꯁ ꯂꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯂꯝꯗꯣ ꯍꯥꯏꯌꯣꯕ ꯁꯦ ꯂꯝꯗꯣ ꯍꯥꯏꯕꯤꯌꯣꯕ ꯑꯩ ꯌꯥꯝꯅ ꯈꯣꯏꯔꯥꯡꯉꯦꯕ ꯅꯨꯄꯤꯗꯨꯅ ꯑꯩ ꯂꯝ ꯍꯥꯏꯒꯦ ꯅꯪ ꯂꯥꯛꯇꯤ ꯂꯥꯛꯎꯀꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯝꯕꯔ ꯐꯪꯂꯤꯕꯗꯣ ꯑꯗꯨꯒꯤ ꯆꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜꯅꯤ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯛꯅꯔꯦ ꯑꯩꯈꯣꯏꯁꯨ ꯆꯤꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕ ꯊꯪꯅꯕ ꯈꯨꯜꯗꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤꯅꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦꯗꯅ ꯀꯔꯝꯕ ꯀꯥꯟꯗ ꯑꯩ ꯅꯈꯣꯏꯔꯣꯝꯗ ꯂꯥꯛꯄ ꯌꯥꯅꯤ ꯑꯁ ꯑꯩ ꯍꯌꯦꯡꯃꯛ ꯌꯨꯝꯗ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯅꯈꯣꯏꯔꯣꯝꯗ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯅꯪ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗ ꯍꯥꯟꯅ ꯂꯥꯛꯎꯅꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯄ ꯍꯧꯔꯛꯏ ꯃꯗꯨꯒꯤ ꯃꯤꯅꯣꯛꯇꯣ ꯇꯥꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯁꯦ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯁ ꯃꯥꯒꯤ ꯃꯁꯤꯒꯤ ꯃꯤꯅꯣꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯝꯕ ꯅꯣꯛꯀꯅꯨ ꯍꯥꯏꯕꯅꯦ ꯑꯩ ꯀꯤ ꯍꯥꯏꯕ ꯅꯪꯕꯨ ꯇꯁꯦꯡꯅ ꯀꯤꯕ꯭ꯔꯣ ꯅꯪꯕꯨ ꯇꯁꯦꯡꯅ ꯀꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯦꯊꯔꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯈ꯭ꯔꯦ ꯇꯨꯝꯊꯈꯤꯕꯒ ꯆꯤꯡꯂꯦꯝꯕꯒꯤ ꯃꯪꯗ ꯃꯈꯥ ꯇꯥꯅ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨꯃꯛ ꯎꯕ ꯍꯧꯔꯛꯏ ꯆꯤꯡꯂꯦꯝꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯅ ꯀꯤꯅ ꯅꯣꯡꯃꯁꯨ ꯉꯥꯟꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯥꯒꯤ ꯇꯨꯏꯁꯟ ꯇꯧꯕ ꯆꯠꯄ ꯑꯇꯩ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯕꯔꯥ ꯑꯁꯤꯒꯤ ꯃꯄꯨ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯆꯥꯎꯕ ꯃꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯂꯦꯝꯕꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯔꯤꯝꯇ ꯁꯥꯗ꯭ꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯃꯇꯝꯗ ꯈꯛꯇ ꯀꯣꯜ ꯇꯧꯔꯛꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯅꯪ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯐꯥꯎꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯆꯤꯡꯂꯦꯝꯕꯁꯨ ꯀꯣꯜ ꯇꯧꯗꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕꯗ ꯑꯀꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯛꯏ ꯆꯤꯡꯂꯦꯝꯕꯅ ꯃꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯩꯅꯗꯕꯗꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯁꯥꯔꯛꯀꯅꯨ ꯐꯥꯎꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯔꯨꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯁꯤꯅ ꯑꯗꯨꯃꯛ ꯅꯣꯛꯂꯛꯏ ꯅꯣꯡꯃꯒꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯇꯗꯤ ꯎꯅꯔꯨꯒꯦ ꯌꯨꯝꯗꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯌꯨꯝꯗ ꯂꯥꯛꯈꯤ ꯆꯤꯡꯂꯦꯝꯕꯅ ꯌꯨꯝ ꯌꯧꯔꯛꯄꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏꯔꯣꯝꯗ ꯆꯠꯂꯨꯒꯦ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯩꯀꯥꯏ ꯑꯗꯣ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯍꯦꯛ ꯇꯧꯁꯤꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯟꯅꯗꯤ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯜ ꯑꯗꯣ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯔꯤꯁꯤꯞ ꯇꯧꯔꯛꯄ ꯃꯇꯝꯗ
नुपी अमगी फजरब खोंजेलदा कनानो हादुन हारी असुमना हरक मतमदा चिंगलेमदी इचम चमना रोशनी अइने अइ युमदा लाए नखोय लेकाइदुबु करी हाना खंगनादुइनो अइ लाके हादुन हारी वादु हरक मतमदा नुपी अमगी खोंजेलदा कनानो रोशनी हाबदे फोन नंबर से सेराना तौबोरमगनी अइदे रोशनी नते कनारा तौबिबनो हादुन हारी मतम असिदा चिंगलेमना यारेबा अइंगोंदा खायरा तौर सियंगनी अइ नंगी खोंजेल खंगीको अइदो युमदा लाएबा अदु होजिक नुंथिन नुमिदांग वरम मतमदा नखोरमदा लाके तौबनी अदो नखोय लेकाइदो हाइरो अइ लाकेबा मसिदगी नुपीदुना मासी रोशनी नते हादुना हंजिन हंजिन हाइरा फावबदा चिंगलेमना अइंगोंदा खायगनु नंगी होनबिदु तौगनु हादुन दुम हाइरोबदगी नुपीदुना सावगलई नुपीदुना चरी हे अइना nganglibsi nang karimata gyan tadabra ai roshni nate haiba nangna tawribudu soramgani matungna call torakano khairakano haduna yamathina ngani jingle mache ta phum khangdana kairone ai mondna numdang khudingi adum call torakpa aduga hauji aina tawruba kandana roshni nate haiba masi nupi sibu chonoga thungrani khangani yu nang haduna jingle mache ngaktang mangi ngaktang mangurbasu amakasu khara mamsilak matamda चिंगलेमना फोन तौगे हादुना तौसिले असिदसु कॉल पारे पारक मतम असिदा चिंगलेमना नंगिदो एंगोना तसेंगना लग्नदिब्रा एंगोना सानदिब्रा आइदो असेंगमनि युमदा लाकबगी आई नंगोंदा कॉल तोरकपनि नंगसु एंगोंदा नंगबु उनिंगलदि उनबु लाव हादुना हारकपगी आई लाकपनि अदुगा नंगदि एंगोंदा कन्ना चेरि यारेसे एंगोंदा लग्नबु सानबदु तो नंगबु कदाइदा लेबनो आई लाके हाबनि हादुना हारि मतम असिदा अमुकुसु हारि आई कनो हाइगे अइना हारिसे असेंबा चुम्मनी आई रोशनी नते ऐसे नुक्सिरै कवि नंगना हारिब रोशनी दु कनानो खंगदे नंबर सोयना तोरप साना बलकना बोरगदी तौबिरकनो आइदी रोशनी कौदे अचुम्बा असेंबन अइना हारिसे याददना हंजिन हंजिन अदुम साना बतारादी खोंथि चाजनी चोप नंजनी असुमना हारिगा अमुगसु फोन थमखिरमी चिंगले मसि वाखलसि यामना कल्ले मसिबु तसेंगना चुमदब्राने करिनो तोरसिबो मसिदगी मासु मखाताना फोन तौनिंखिदे असुमना नुमिसिगी नुमिदांग अहिंग नोंजाय अथेंग मतमसे ओइररे अहिंग नोंजाय अथेंग मतमसे ओरपगा अमुकसु कॉल तोसिलाई रिंग लाको मतमदगी चिंगलेमसि अहानबदा फोन पाइदबदगी अमुकसु तौसिलक मतमदा फोन पाइदबदी याररोय चप चाबी म ngangnagi haduna चिंगलेमना फोन जे पाइखली अदुगा वामत ngang लेरमी मतम असिदा अमुकसु नोकफेट तौदना हारि नंगबु लाओइद्रो नंगबु अखोरमदा लाओइद्रो हादुना अमुकसु हारि वादु हारकपदा चिंगलेमना यामना साउना हदना करम लीला करिनोबा नंगना तौरिसे एंगोंदा करि मु सानागे हारिबनोबा यारि बेमा ना एंगोंदा कॉल तोरकनो आइसु नंगोंदा वा करिमता हाइरोय एंग उथिंदना सकलोल लमा नुमिदांग खुदिंगी एंगोंदा कॉल तौदना आइबु लग्नबा सानबा यारे ना एंगोंदा फोन तोरकुन हादना चिंगलेमना हेक ngamri मतम असिदा नुपीदुना केतोरगे नंगबु आइगा नाक्ता लाकनी आइबु उनिंगी हाबदाय अदुगा नंगना लाक्सु लाक्तना आइगोंदा करिगी साउरिबा हादना अमुका केथनौथरगा वाहारि चिंगलेमना हाय नंग तसेना अंगाउबि ओइगनी नंग सोनो थुंगि नुपी ओइनी अइना ngasi युमदा लाकपदा अइना नखोरमदा लाके तौरि हादना नंगोंदा कॉल तौबदा नंग बेंगोंदा थिना ngalakpadaine नंगदि रोशनी नते नुक्सिरेनी कायदुन हारकपिदाइने खंसिनदबा सारिबा यारे आइसु नंगोंदा कॉल तोरअरोय नंगसु एंगोंदा अमुखना कॉल तोरकनो थम्मो यारे वादु हारकपदा नुपीदुना नंगबु ngasi युमदा लाकप्राने अदुगा करम्बा कांदा एंगोंदा पाउ फरकलिबा आइदि थेंना हौदेना इंथा तबथरगा अमुकसु वाहारि चिंगलेमना नतेने नंगना पामसि करिनोबा अयु उथिंदना फोन तौबदा वरी सानबदा फजना अमुक्तसु खुमदे नुमिदांग बुत थोकपदौना नंग नेंगोंदा थेला काना कॉल तोरे अदुगा वासिना मरि मखों समनदबा अयु उथिंदना अमा नुमिदांगदन अमा सेंगना हायुने नंग मिंग रोशनी कौदबरा नुसिदे हारिबसिना कनानोबा नसाइ नुथिंगी मतमदा नंगना ngalbu wang sangandu करिनोबा सेंगना हायुने मसिदगी नुपीदना वादु मरक थलगा अदुदी नंग होजि लाओ चिंगलेमना एहिंग नोंजाय अथेंगमसिदा आइदि केदोबगे लाकदोरिबा लाओय
ꯅꯨꯄꯤꯗꯨꯅ ꯂꯥꯛꯑꯣ 이바니 ꯊꯦꯡꯅꯁꯦ ꯎꯅꯁꯦ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯑꯩ ꯎꯅꯤꯡꯉꯗꯤ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯆꯤꯡꯂꯦꯝꯕꯅ ꯌꯥꯔꯦ ꯅꯨꯡꯗꯥꯡ ꯈꯥꯏꯕ ꯇꯧꯒꯅꯨ ꯌꯨ ꯊꯛꯄ꯭ꯔꯥ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯕ ꯂꯥꯛꯑꯣ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯂꯥꯛꯀꯦ ꯅꯈꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯆꯤꯡꯂꯦꯝꯕꯅ ꯏꯁ ꯊꯧꯅꯥ ꯐꯔꯦꯗ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯥꯅꯦ ꯁꯣꯏꯔꯣꯏ ꯅꯪ ꯑꯉꯥꯎꯕꯤ ꯑꯣꯏꯒꯅꯤ 이씨 라오네 낭가마디 라오네 누비드나 아이 라오라 아생바 낭기 낙드 라오라 콘젤 좀 잡칼레 실레만 야레코 낭기 콘젤 시험첨는 낭비도 더구노 시스 ngamadi law aise mangol kadane tumsi lawne sumang phodong lebga lawne mukti lawne haduna jingle mana lakdarami karem narami nuprijana asengmane laura ai mona shawal lakana ai no ji lagade ai huji nang nakta laade jingle man yare ka dor thamuse asumna haram dak jingle mase phone tham kirami jingle masu makata na nupidu gi maramda matangda wakhalji thoina khaludre as angaubi oda maneda kadai dignu mathong mong khangdaba number me parudina as matung dori sana biya abnati ko asumda khallaga jingle mase tumtharami mana tumthakibaga ikui kuidana pungkhai marum matungdadi yamna ngaklaba thokthokni jingle mase mangol kala tumlibani hojukti mangol asida tamna ka khalakre aduga mangol ka gi thongimna pal asida lepuduna thong ase tamna thillaga thong hango haduna akiba khonjel loi kari oi toraga nokli tawba khonjel khara chawba khonjel amada thong hango haduna thong thilaklami jingle masu mam ase khangching singi kanano asumna khonjel adu tama tamda yamna ngai yamna thona jinglemba phamungdagi kumtharaga kaagi thongado hangdoi hangdoka matamda kana suleramdre tosat macham lori aduga pit kaptuna kanano haduna mana sumanglomda yana kharomdi yengi adubu kana su leitabdi chalai adu kaagi thongase amuna losili karino ne aigi wakhalna rasiba haduna amaksu jinglem na khalli asumna pungkhai pungamga maya pharak matam sida amakasu jinglem bagi number da ngasai phone number dagi kolai kola ka matam jinglem ase hojiki thong thilamba kariga kitang hainadaba khara phawringi matam sida amakasu kol du lakpada mase swai lawi phone tori ine as aibu paisira pairo sida haduna khalle paidabdi yadabnina wari sanage haduna mase phone paikhalle paikhalaka matam sida nokli nokphet toraga he ai laame ai nangi yumda laame haduna hari jinglem na karamba kanda thong thil amado ainane asumna hari madugi wadu harakpudadi jinglem ase khangki khire ha haji wai ga thong thil amado nangna ne haiba nangbu hadana jinglem ase masa sin nikpa hore kiramdaba khalamdaba kya ase jinglem ba mathang wakhal ase mon khale kaino torsiba phone ase ma thamdribani kaino ne haduna mahak matomta wakhal ase mangnaga leikhirami nupi asina phone asida nokhale nangbu aiga nakla aroidra haduna hannaje wahang ase adum hangalakli jinglemba kibada henbaduna phone ase yamaduna kaktalami aduga akiba thajadaba wakhal ase mana mon khalli kaino nupi sibo engonda phone torisibo tasinama masibu mina tabrane mana phone torpusu ayambada numidang atheng matamdane aduga kaino haduna mase lama phangdaba wakhal kaya amana adumak mabu yamna wahalari asumna numit asi jumakse tumthaba chungya yadana adumak nongan khirami nongal ka matamdagi jinglem ase wakhal si jaja khallare hoida phana lai warasu asumna ingona tawbudi masi sanaba oibusai ngarang aina call tawbada harakibadu nungsirei kawi haiba natra nungsirei kawi se mamang kullasida leibra mukti yenge asumna ni numisigi ayuki matam asidagi masi yamna nganna thaba khara losilamnaga mamang kullasomda mase laami mamang kullasidi pangchau chawba khunchunate
ꯑꯗꯨꯅ ꯃꯤ ꯊꯤꯕꯗ ꯃꯥꯅ ꯂꯥꯏꯒꯅꯤ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯆꯤꯡ ꯃꯌꯥ ꯅꯛꯅ ꯂꯩ ꯍꯥꯏꯕꯅꯤꯅ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥ ꯑꯣꯏꯔꯞꯅ ꯃꯥꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯃꯥꯡꯂꯣꯗꯨ ꯌꯧꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯔꯝꯅ ꯍꯪꯁꯤꯒꯦ ꯀꯔꯝꯅ ꯊꯤꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯅꯣꯏꯁꯤ ꯂꯩꯀꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯩ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯅꯨꯡꯁꯤꯔꯩꯁꯤꯕꯨ 2-3 ꯁꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯈꯪꯉꯦ, ꯑꯇꯩꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯂꯩꯁꯥꯕꯤꯗꯨ ꯑꯣꯏꯗꯣꯏꯅꯤ, ꯃꯈꯣꯏ ꯌꯨꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯨ ꯑꯥꯗꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯍꯧꯔꯤꯁꯦ ꯑꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯆꯪꯂꯒ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯊꯣꯡꯒꯥꯜ 2 ꯁꯨꯕꯗ ꯑꯣꯏꯗꯣꯏꯕ꯫ ꯀꯔꯤꯒꯤꯅꯣ? ꯆꯤꯡꯂꯦꯝꯕꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯥ? ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯥꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯇꯕꯅꯦ, ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯅꯦ꯫ ꯇꯨ ꯏꯆꯦ ꯅꯨꯡꯁꯤꯔꯩꯗꯤ ꯑꯥꯗꯕꯨ ꯂꯥꯛꯏꯅꯦ, ꯑꯩ ꯀꯧꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅ ꯌꯥꯟꯕꯅ ꯀꯧꯅꯨ, ꯀꯗꯥꯏꯅꯣ? ꯇꯨ ꯑꯥꯗ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯊꯣꯔꯛꯏꯁꯦ, ꯇꯨ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤꯁꯦ, ꯃꯁꯤꯁꯤꯅꯦ꯫ ꯆꯤꯡꯂꯦꯝꯕ ꯌꯥꯔꯦ, ꯃꯁꯤ ꯅꯨꯡꯁꯤꯔꯩꯅꯦꯕ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯆꯪꯉꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯩꯃ, ꯅꯨꯡꯁꯤꯔꯩꯁꯨ ꯍꯪꯉꯤ ꯑꯗꯨꯒ ꯅꯨꯡꯁꯤꯔꯩ ꯈꯪꯗ ꯃꯥꯜꯂꯤꯅꯤ, ꯑꯉꯥꯎꯕ ꯅꯨꯄꯥꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯃꯆꯥꯗꯣ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯗꯨꯀꯥꯟꯂꯣꯝꯗ ꯄꯣꯠ ꯂꯩꯕ ꯊꯣꯔꯛꯂꯤꯕꯗꯣ ꯃꯗꯨꯕꯨ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯃꯍꯥꯛꯁꯦ ꯅꯠꯇ ꯁꯥ ꯈꯪꯗ ꯁꯥ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯤꯔꯩꯅ ꯄꯣꯠꯆꯩ ꯑꯗꯨ ꯂꯩꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯔꯦ꯫ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ, ꯅꯤꯡꯊꯤꯖꯩ꯫ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝ ꯐꯖꯩꯅꯦ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯁꯨ ꯃꯥꯅ ꯁꯣꯜꯂꯔꯤ꯫ ꯅꯨꯡꯁꯤꯔꯩꯅ ꯄꯣꯠꯆꯩ ꯂꯩꯔꯝꯂꯒ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ರೆ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯂꯥꯞꯅ ꯑꯗꯨꯃꯛ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕꯗꯨꯒꯤ ꯂꯩꯔꯛꯂꯣꯝꯗ ꯇꯨꯡꯏꯟꯅꯔꯒ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜ 2 ꯁꯨꯕꯗ ꯅꯨꯡꯁꯤꯔꯩ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯆꯤꯡꯂꯦꯝꯕ ꯂꯥꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯃꯁꯛ ꯃꯇꯧꯗꯤ ꯌꯥꯝꯅ ꯐꯖꯩꯅꯦ꯫ ꯆꯨꯝꯁꯨ ꯆꯨꯝꯕ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯁꯥꯟꯅꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯃꯈꯛꯇ꯫ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ꯫ ꯅꯨꯡꯁꯤꯔꯩꯒꯤ ꯐꯖꯔꯕ ꯆꯤꯡꯂꯦꯝꯂꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯏ꯫ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯍꯣꯏꯗ, ꯑꯁꯤꯗꯤ ꯑꯩ ꯈꯔ ꯇꯣꯏꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏꯍꯦ꯫ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯆꯥꯡ ꯌꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ꯫ ꯑꯁꯨꯝꯅ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯁꯤꯗ ꯀꯦꯔꯨ ꯅꯨꯡꯁꯤꯔꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯑꯣꯟꯁꯤꯜꯂꯒ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯁꯤꯗ ꯂꯦꯞꯂꯝꯃꯤ, ꯀꯣꯏꯔꯦ ꯂꯩꯗꯅ ꯀꯨꯌꯦꯡ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯀꯣꯜ ꯇꯧꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯗ꯭ꯔꯦ꯫ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯉꯥꯏꯔꯒꯦ, ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯈꯜꯂꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯃꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯪꯊꯦꯡꯗ꯭ꯔꯤꯉꯩ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯟꯅ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯍꯔꯥꯎꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯟꯅ ꯇꯧꯔꯛꯏꯅꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯄꯥꯏꯈꯠꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯒꯤ ꯆꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯥꯛꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅ ꯈꯪꯍꯜꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝꯅ ꯉꯟꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯁꯥꯏ ꯑꯩ ꯂꯥꯛꯄꯗꯨꯕꯨ ꯅꯪ ꯎꯕ꯭ꯔꯥ? ꯅꯨꯄꯤꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯆꯥꯎꯅ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅ ꯍꯥꯏꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯅꯪꯅ ꯂꯦꯞꯇꯨꯅ ꯀꯤꯔꯨ ꯌꯦꯡꯂꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯒ ꯅꯪ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ? ꯆꯤꯡꯂꯦꯝꯕꯅ ꯀꯩꯅꯣ ꯅꯪꯕꯨ ꯎꯕ꯭ꯔꯣ? ꯅꯪꯗꯤ ꯀꯃꯥꯏꯅ ꯎꯔꯤꯕ? ꯅꯪꯕꯨ ꯌꯨꯝ ꯆꯪꯈꯤꯕꯗꯥꯏꯅꯦ? ꯑꯩꯗꯤ ꯅꯪ ꯎꯗꯦ ꯈꯟꯗꯨꯅ ꯂꯥꯞꯅ ꯂꯥꯛꯄꯅꯤ꯫ ꯍꯩꯃꯥ, ꯀꯃꯥꯏꯅ ꯎꯔꯤꯅꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯊꯥꯖꯗꯕ ꯋꯥꯍꯪ ꯑꯃꯗ ꯍꯪꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯦꯡꯅ ꯈꯨꯝꯃꯣ, ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯂꯣꯟꯅ ꯂꯥꯛꯂꯤꯕꯅꯣ? ꯅꯪ ꯑꯩꯕꯨ ꯀꯤꯗꯕ꯭ꯔꯥ? ꯆꯤꯡꯂꯦꯝꯕꯅ
ꯆꯠꯂꯣ ꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯕꯒ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯣ ꯇꯧꯅꯨ ꯑꯩꯗꯤ ꯅꯪꯕꯨ ꯀꯩꯗꯧꯕꯩ ꯀꯤꯒꯗꯧꯔꯤꯕ ꯑꯩꯗꯤ ꯅꯪꯕꯨ ꯀꯩꯗꯧꯕꯩ ꯀꯤꯗꯧꯔꯤꯕ ꯀꯤꯗꯦꯅ ꯍꯟꯗꯛꯇꯤ ꯅꯪꯅ ꯂꯛꯅꯅꯤꯡꯕ ꯂꯛꯅꯧ ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯁꯥꯟꯅꯧ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯜꯂꯣꯏ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯑꯩ ꯀꯤꯗꯕ꯭ꯔꯥ ꯑꯁꯦꯡꯕ ꯀꯤꯗꯕ꯭ꯔꯥ ꯆꯤꯡꯂꯦꯝꯕ ꯀꯤꯕꯤꯗꯦ ꯑꯩ ꯅꯪꯕꯨ ꯁꯨꯛꯀꯤ ꯀꯤꯕꯤꯗꯦ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯑꯩ ꯀꯤꯗꯦꯅꯦ ꯑꯁꯨꯝꯅ ꯋꯥꯁꯦ ꯍꯥꯏꯔꯨꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯣ ꯊꯝꯈꯤꯔꯝꯃꯤ ꯐꯣꯟ ꯊꯝꯈꯤꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯁꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯑꯁ ꯃꯁꯛꯅ ꯏꯐ ꯐꯖꯔꯤꯕ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯥꯏꯔꯤꯕꯅꯦꯕ ꯑꯩꯕꯨ ꯀꯤꯕ꯭ꯔꯥ ꯀꯤꯗꯕ꯭ꯔꯥ ꯆꯥꯡ ꯌꯦꯡꯉꯤꯅꯦꯕ ꯑꯩꯅ ꯁꯨꯡꯀꯤ ꯀꯤꯔꯣꯏꯕ ꯏꯁ ꯑꯩꯉꯣꯟꯗ ꯂꯥꯏꯒ ꯁꯥꯏꯅꯤ ꯕꯨꯠꯀ ꯁꯥꯏꯅꯤ ꯍꯟꯗꯛꯀꯤ ꯇꯧꯔꯛꯑꯣ ꯌꯦꯡꯒꯦ ꯍꯟꯗꯛꯀꯤ ꯇꯧꯔꯛꯑꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯉꯥꯛꯇꯪ ꯈꯜꯂꯤ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯃꯥ ꯉꯥꯎꯔꯔꯤ ꯑꯁ ꯐꯖꯩꯍꯦ ꯃꯁꯤꯃꯗꯤ ꯑꯩ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯋꯥꯈꯜ ꯁꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯐꯥꯗꯦ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯂꯦꯝꯕꯒꯤ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯂꯥꯛꯏ ꯆꯤꯡꯂꯦꯝꯕ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯂꯤ ꯃꯇꯝ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯈꯔ ꯆꯥꯎꯔꯞ ꯇꯧꯅ ꯑꯩ ꯅꯈꯣꯏ ꯁꯨꯃꯥꯡꯗ ꯂꯩ ꯅꯍꯥꯛ ꯊꯣꯛꯂꯛꯑꯣ ꯅꯪꯕꯨ ꯑꯩ ꯀꯤꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯁꯨꯃꯥꯡꯗ ꯂꯩ ꯊꯣꯛꯂꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯆꯤꯡꯂꯦꯝꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯕꯨ ꯑꯁꯦꯡꯕ ꯑꯩ ꯂꯩ ꯊꯣꯛꯂꯛꯑꯣ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯆꯤꯡꯂꯦꯝꯕꯁꯦ ꯏꯁ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯞꯇꯪ ꯄꯥꯛꯊꯔꯒ ꯃꯥꯅ ꯁꯨꯃꯥꯡꯂꯣꯝꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯨꯡ ꯑꯣꯟꯊꯣꯛꯏ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯤ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯒ ꯃꯈꯨꯠꯇꯅ ꯐꯣꯟ ꯄꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯦ ꯆꯤꯡꯂꯦꯝꯕꯅ ꯎꯔꯦ ꯇꯣꯔꯆ ꯂꯥꯏꯠꯁꯤꯅ ꯄꯤꯠ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗꯗꯤ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯗꯤ ꯆꯤꯡꯂꯦꯝꯕꯁꯦ ꯈꯪꯄꯥ ꯄꯥꯈꯠꯇꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯁꯤ ꯃꯈꯥꯗ ꯊꯥꯗꯔꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯀꯟꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯥꯁꯦ ꯅꯤꯛꯄꯗꯨ ꯂꯣꯏꯈ꯭ꯔꯦ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯅꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯈꯔ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯤꯡꯂꯦꯝꯕꯅ ꯇꯥꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯗꯤ ꯀꯤꯕꯁꯤꯅ ꯃꯥꯒꯤ ꯀꯥꯁꯤꯗ ꯆꯪꯂꯒ ꯐꯃꯨꯡ ꯀꯥꯆꯤꯜ ꯑꯃꯗ ꯃꯥꯁꯦ ꯍꯦꯛ ꯇꯥꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯆꯤꯡꯂꯦꯝꯕ ꯑꯀꯤꯕ ꯈꯥꯡꯉꯤ ꯃꯁꯤꯗꯒꯤ ꯀꯤꯕꯁꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯃꯗꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥ ꯑꯁꯤꯗ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯝꯕ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯁꯦ ꯀꯤꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯇꯥꯟꯅꯅꯕ ꯏꯃꯥ ꯄꯥꯕꯨꯡ ꯀꯟꯅ ꯀꯧꯔꯛꯏ ꯃꯥꯅ ꯂꯥꯎꯔꯤꯕ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯗꯤ ꯃꯄꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯄꯥꯟꯂꯣꯝꯗ ꯀꯤꯍꯜꯂꯝꯕ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯦ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯆꯤꯡꯂꯦꯝꯕ ꯀꯤꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯃꯄꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯥꯁꯤ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯃꯄꯥꯅ ꯊꯦꯝꯗꯨꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤꯗꯤ ꯀꯔꯝꯕ ꯇꯝꯒꯅꯤ ꯑꯩ ꯀꯤ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯑꯣꯏꯔꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯆꯤꯡꯂꯦꯝꯕꯗ ꯇꯨꯝꯕꯗ ꯄꯪꯀꯤꯗ ꯀꯤꯕꯗꯒꯤ ꯃꯄꯥꯅ ꯑꯁꯣꯝꯗ ꯄꯨꯟꯅ ꯇꯨꯝꯁꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ ꯃꯄꯥꯕꯨꯡꯒ ꯆꯤꯡꯂꯦꯝꯕꯒ ꯇꯨꯝꯃꯤꯟꯅꯩ ꯃꯃꯥꯅ ꯇꯣꯉꯥꯟꯅ ꯇꯨꯝꯃꯤ ꯃꯄꯥꯅ ꯇꯨꯝꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯎꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯋꯥꯔꯤ ꯂꯤꯕꯁꯨ ꯀꯤꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯒꯤ ꯐꯣꯟꯗꯨꯗꯤ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯇꯥꯔꯒ ꯂꯩꯍꯧꯔꯕꯅꯤ ꯐꯣꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯃꯥꯁꯤ ꯂꯩꯇ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡ ꯑꯁꯦ ꯉꯥꯟꯈꯤꯔꯝꯃꯤ ꯀꯤꯅ ꯑꯗꯨꯝ ꯍꯧꯈꯤꯕꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯅꯪꯕꯨ ꯉꯔꯥꯡ ꯀꯔꯤ ꯎꯔꯒꯦ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯆꯤꯡꯂꯦꯝꯕꯅ ꯑꯁ ꯄꯥꯕꯨꯡ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯉꯔꯥꯡꯁꯤ ꯌꯥꯝꯅ ꯀꯤꯈ꯭ꯔꯦ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯋꯥꯔꯤꯗꯤ ꯃꯈꯥ ꯇꯥꯅ ꯂꯤꯈꯤꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯦ ꯃꯈꯥ ꯇꯥꯅ ꯐꯣꯟꯁꯤꯕꯨ ꯌꯦꯡꯕꯁꯨ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯃꯥꯁꯤ ꯀꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯀꯥ ꯚꯔꯥꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯄꯥꯗ ꯏꯃꯥ ꯑꯩ ꯑꯥꯗ ꯆꯠꯂꯒꯦ ꯑꯥꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯄꯥꯅ ꯄꯥꯈꯠꯆꯕꯗꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯁꯤꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯌꯥꯗꯕꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯐꯅ ꯀꯤꯔꯕꯁꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯒꯗꯕꯁꯨ ꯂꯩꯕꯅꯤꯅ ꯆꯤꯡꯂꯦꯝꯕ ꯐꯣꯟ ꯃꯆꯥ ꯑꯗꯨꯗꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯨꯈ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯐꯣꯟ ꯑꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯑꯣꯐ ꯊꯝꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯝꯅ ꯀꯤꯕ ꯍꯦꯜꯂꯛꯏ ꯅꯨꯄꯤ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯃꯉꯣꯟꯗ ꯀꯤꯍꯟꯕ
ꯃꯥꯒꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝꯅ ꯄꯥꯈꯠꯄꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯐꯣꯟ ꯑꯁꯦ ꯑꯣꯐ ꯊꯝꯃꯤ, ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯍꯥꯡꯉꯤ꯫ ꯃꯔꯤꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯆꯥꯎꯕꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ, "ꯍꯦ ꯆꯤꯡꯂꯦꯝꯕ, ꯅꯪꯒꯤ ꯅꯝꯕꯔꯗꯨꯕꯨ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯑꯗꯥꯏꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯕꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯅꯦ, ꯀꯔꯤꯒꯤ ꯑꯣꯐ ꯊꯝꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯤꯡꯂꯦꯝꯕ ꯑꯍꯥꯟꯕꯗ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤ ꯐꯣꯟ ꯑꯣꯐ ꯊꯝꯃꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯁꯥꯎꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯧꯅꯕꯒ ꯂꯩꯕ꯭ꯔꯥꯅꯦ, ꯅꯠꯇ꯭ꯔꯒ ꯃꯩ ꯌꯥꯎꯗꯕꯒꯤꯔ ꯍꯥꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯩ ꯌꯥꯎꯏ ꯍꯥꯏ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯐ ꯊꯝꯂꯤꯕ? ꯆꯤꯡꯂꯦꯝꯕꯁꯦ ꯂꯤꯗꯤ ꯂꯤꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯃꯥꯅ ꯑꯀꯤꯕ ꯋꯥꯔꯤ ꯑꯁꯦ ꯂꯤꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯨꯝꯗ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ, ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯆꯠꯄ ꯃꯇꯝꯗ ꯁꯤꯝ ꯍꯥꯞꯈꯤꯕꯒꯤ ꯀꯣꯚꯔ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤꯕ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯅꯝꯕꯔ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯤꯡ ꯑꯗꯣ ꯃꯥꯅ ꯆꯥꯎꯕꯗ ꯇꯝꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ, "ꯍꯣꯏꯅꯦ, ꯑꯗꯨ ꯐꯣꯟ ꯇꯧꯔꯛꯄꯗ ꯐꯣꯟꯗ ꯃꯥꯅ ꯀꯤꯍꯟꯕꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣꯅꯦ? ꯏꯁ, ꯅꯪꯁꯤ ꯅꯨꯄꯥ ꯃꯥꯟꯗꯦꯅꯦ" ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯋꯥꯗꯨ ꯈꯦꯗꯣꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏ, "ꯑꯩꯅ ꯀꯤꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯂꯩ." ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯑꯣꯡ ꯍꯣꯡꯉꯤ, ꯃꯑꯣꯡ ꯑꯣꯜꯂꯤ꯫ "ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯨꯕꯗꯣ, ꯃꯗꯨꯒꯤ ꯃꯇꯝꯗꯅꯤ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯉꯣꯟꯗ ꯎꯍꯜꯂꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯀꯤ" ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ, "ꯑꯁ ꯀꯤꯒꯅꯨꯕ, ꯅꯪꯉꯣꯟꯗ ꯂꯛꯅꯕꯁꯨ ꯑꯣꯏꯔꯝꯒꯅꯤ, ꯁꯥꯟꯅꯕꯁꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯅꯪꯕꯨ ꯎꯔꯦ ꯍꯥꯏꯕꯗꯥꯏꯅꯦ?" ꯎꯔꯦ, ꯃꯁꯛ ꯃꯇꯧꯗꯤ ꯌꯥꯝꯅ ꯐꯖꯩ. ꯃꯥꯒꯤ ꯁꯤꯝ ꯍꯥꯞꯄꯒꯤ ꯀꯣꯚꯔꯗꯨꯅ ꯔꯣꯁꯅꯤ ꯍꯥꯏꯗꯨꯅ ꯊꯥꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯡ ꯑꯁꯦꯡꯕꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯩ ꯀꯧꯏꯁꯨ ꯍꯥꯏ꯫ ꯑꯁ, ꯑꯩ ꯀꯩꯅꯣ ꯈꯪꯗꯦ. ꯃꯗꯨ ꯋꯥꯔꯤ ꯇꯣꯛꯁꯤ, ꯑꯩ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏ, ꯑꯩ ꯃꯪꯍꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯥꯎꯕꯅ, "ꯍꯣꯏꯅꯦ, ꯃꯁꯛ ꯐꯖꯔꯗꯤ ꯑꯩ ꯑꯣꯏꯅ ꯁꯥꯟꯅꯒꯦ." "ꯀꯗꯥꯏ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ, ꯐꯣꯟꯗꯣ ꯑꯣꯟ ꯇꯧꯅꯦ, ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯏꯕꯥꯅꯤ ꯇꯨꯃꯤꯟꯅꯁꯤ, ꯀꯣꯜ ꯇꯧꯔꯛꯄꯗ ꯌꯦꯡꯁꯤꯅꯦ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯐꯅꯀꯟꯅ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯉꯪꯕꯗꯒꯤ ꯑꯗꯨꯃꯛ ꯐꯣꯟ ꯑꯗꯣ ꯑꯣꯐ ꯊꯝꯂꯝꯕꯗꯨ ꯑꯣꯟ ꯍꯥꯡꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯜ ꯂꯥꯛꯏ꯫ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯆꯤꯡꯂꯦꯝꯕꯗꯤ ꯃꯁꯥ ꯅꯤꯛꯄ ꯍꯧꯈ꯭ꯔꯦ꯫ "ꯇꯨ ꯂꯥꯛꯑꯦ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯅ, "ꯑꯩ ꯄꯥꯏꯒꯦ." ꯑꯩ ꯄꯥꯏꯒꯗꯅ ꯐꯣꯟ ꯑꯁꯤ ꯇꯥꯞ ꯄꯥꯏꯈꯠꯂꯦ, ꯑꯗꯨꯒ "ꯍꯜꯂꯣ, ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯆꯥꯎꯕꯅ "ꯍꯜꯂꯣ" ꯍꯥꯏꯗꯨꯅ ꯀꯧꯏ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯋꯥꯁꯨ ꯉꯥꯡꯗꯦꯅꯦ꯫ "ꯀꯅꯥꯅꯣꯅꯦ ꯅꯪꯕꯨ? ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯀꯥ" ꯍꯥꯏꯗꯨꯅ ꯆꯩꯕ ꯉꯥꯡꯕ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯡꯂꯦꯝꯕꯅ, "ꯇꯥ ꯆꯥꯎꯕ, ꯑꯁ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣꯃꯤ, ꯇꯥ ꯆꯥꯎꯕ, ꯌꯥꯔꯦꯁꯦ, ꯇꯣꯛꯑꯁꯤꯕ, ꯍꯥꯏꯔꯨꯅꯣꯕ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ, "ꯆꯤꯡꯂꯦꯝꯕ, ꯅꯪ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ. ꯅꯨꯄꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯁꯥꯟꯅꯗꯅ ꯂꯥꯏꯑꯣ ꯁꯥꯕꯨ, ꯕꯨꯠꯄꯨ ꯁꯥꯕꯨ, ꯑꯩꯉꯣꯟꯗ ꯇꯧꯕꯗꯤ ꯈꯪꯒꯗꯕꯅꯤ, ꯆꯥꯎꯕ ꯏꯇꯤꯛ ꯆꯞ ꯆꯥꯅ ꯈꯪꯒꯗꯕꯅꯤ. ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯄꯪꯕ ꯅꯨꯄꯥ ꯊꯤꯔꯒ ꯂꯛꯅꯔꯤꯕꯅꯤ, ꯆꯥꯡ ꯌꯦꯡꯂꯤꯕꯅꯤꯅꯦ. ꯆꯥꯎꯕ ꯑꯩꯉꯣꯟꯗ ꯆꯥꯡ ꯑꯃꯨꯛꯇ ꯌꯦꯡꯉꯣꯕ, ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯃꯀꯣꯛ ꯍꯨꯒꯗꯕꯅꯤ, ꯈꯪꯒꯗꯕꯅꯤꯅꯦ. ꯍꯧꯖꯤꯛꯇꯤ ꯃꯥ ꯋꯥ ꯉꯥꯡꯕ ꯉꯝꯗꯦꯗꯅ. ꯍꯜꯂꯣ ꯍꯟꯖꯤꯟ ꯆꯥꯎꯕꯅ ꯀꯧꯏ꯫ ꯉꯁꯥꯏꯋꯥꯏꯗꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇꯕꯅꯤ꯫ ꯆꯥꯎꯕꯗꯤ ꯈꯪꯍꯟꯒꯦ, ꯑꯗꯨ ꯇꯧꯒꯦ, ꯑꯁꯤ ꯇꯧꯒꯦ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯪ ꯇꯞꯄ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯋꯥ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯄꯨ ꯆꯥꯎꯕ꯭ꯔꯥ?" ꯆꯥꯎꯕꯅ, ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯂꯛꯏꯅꯦ, "ꯃꯥꯅꯤꯅꯦ, ꯑꯩ ꯆꯥꯎꯕꯅꯤꯅꯦ. ꯅꯪꯕꯨ ꯀꯅꯥꯅꯣ?" ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯥꯅ ꯑꯩꯁꯦ ꯄꯪꯀꯤꯗ ꯀꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯛꯅꯕꯤ, ꯑꯩꯅ ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯗꯦ. ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯄꯪꯍꯥꯏꯗꯁꯨ ꯍꯥꯏꯔꯤꯕ" ꯍꯥꯏꯗꯨꯅ ꯀꯦꯊꯔꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕꯅ ꯑꯃꯨꯛ, "ꯑꯗꯨꯅꯤꯅꯦ, ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯃꯇꯣꯝꯇ ꯇꯨꯝꯕ ꯀꯤ ꯍꯥꯏꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯤꯕꯅꯤ. ꯏꯁ, ꯌꯦꯡꯉꯨꯅꯦ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯑꯩ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯈꯜꯂꯤꯅꯦ. ꯑꯗꯨꯒ ꯏꯃꯥꯟꯅꯕꯁꯤꯅꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯀꯤꯍꯜꯂꯤꯕ ꯍꯥꯏ, ꯅꯪꯅ ꯃꯉꯣꯟda ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏ" ꯍꯥꯏꯗꯨꯅ ꯄꯥꯎꯁꯦ ꯇꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯊꯩꯗꯣꯛꯅꯕ ꯐꯣꯟꯗꯨ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯥꯟꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯇꯧꯔꯔꯤ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯐꯖꯅ ꯁꯥꯟꯅꯔꯔꯤ꯫ ꯆꯥꯎꯕꯅꯗꯤ ꯍꯦꯛꯇ ꯅꯨꯄꯤ ꯊꯦꯝꯂꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ, "ꯏꯃꯥꯟꯅꯕꯁꯦ ꯅꯪꯕꯨꯁꯨ ꯎꯔꯦ ꯍꯥꯏ, ꯑꯗꯨ ꯃꯥꯅ ꯅꯪꯕꯨ ꯀꯤꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦ? ꯑꯩꯒ ꯃꯥꯒ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯂꯥꯛꯇꯕꯗꯤ ꯌꯥꯔꯔꯣꯏ. ꯑꯩꯒ ꯏꯃꯥꯟꯅꯕꯒ ꯂꯥꯛꯀꯦꯗꯅ, ꯌꯥꯒꯗ꯭ꯔꯥꯅꯦ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯅ ꯇꯦꯊꯔꯒ, "ꯌꯥꯏꯌꯦ, ꯂꯥꯛꯑꯣ. ꯑꯉꯥꯟꯕꯗꯗꯤ ꯂꯥꯛꯀꯅꯨ. ꯂꯥꯛꯄ ꯇꯥꯔꯕꯗꯤ
ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7-9 ꯑꯗꯨꯋꯥꯏꯗ ꯂꯥꯛꯄꯤꯌꯨ ꯆꯥꯎꯕꯅ ꯑꯃ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣꯅꯦ ꯑꯉꯥꯟꯕꯗ ꯎꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ ꯅꯪꯗꯤ ꯂꯩꯁꯥꯕꯤꯅꯤꯁꯨ ꯍꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7-9ꯗꯤ ꯑꯇꯣꯞꯄꯅ ꯎꯈ꯭ꯔꯗꯤ ꯀꯔꯤ ꯈꯟꯗꯣꯏꯕ ꯅꯨꯄꯤꯗꯨꯅ ꯀꯩꯁꯨꯝ ꯈꯜꯂꯣꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯃꯤꯁꯨ ꯌꯥꯝ ꯂꯩꯇꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯥꯛꯄꯤꯌꯨꯅꯦ ꯃꯇꯝꯁꯤꯗ ꯆꯤꯡꯂꯦꯝꯕꯅ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏ ꯆꯥꯎꯕꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯠꯅ ꯈꯔ ꯍꯥꯏꯗꯨꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯆꯥꯎꯕꯒ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯆꯥꯎꯕ ꯍꯧꯔꯛꯏ ꯅꯈꯣꯏꯕꯨ ꯂꯥꯛꯄ ꯂꯥꯛꯀꯗ꯭ꯔꯥꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯥꯎꯕꯅ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯉꯤꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯂꯥꯛꯀꯗ꯭ꯔꯥꯅꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯅ ꯃꯥꯏ ꯈꯣꯟꯖꯦꯜ ꯁꯦꯝꯕꯤꯖ ꯑꯃ ꯍꯧꯔꯤꯅꯤ ꯑꯁꯤꯗꯅꯤꯅ ꯏꯃꯥꯟꯅꯕꯁꯤꯅ ꯈꯪꯒꯤ ꯀꯤꯔꯤꯁꯦ ꯕꯦꯝꯃ ꯈꯣꯟꯖꯦꯜꯗꯨ ꯁꯦꯝꯗꯕꯤ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯄꯥꯈꯠ ꯆꯥꯎꯕ ꯃꯤꯍꯨꯟ ꯁꯣꯟꯕ ꯃꯤꯗ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯗꯗꯤ ꯇꯧꯗꯨꯅꯦ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯂꯥꯛꯀꯦ ꯑꯩꯕꯨꯗꯤ ꯂꯝ ꯂꯥꯞꯄꯤ ꯏꯃꯥꯟꯅꯕ ꯆꯥꯎꯕꯅꯁꯨ ꯅꯪꯒꯤ ꯈꯨꯜ ꯅꯪꯒꯤ ꯂꯩꯀꯥꯏ ꯂꯤꯔꯦ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯣꯟꯖꯦꯜꯗꯨ ꯁꯦꯝꯗꯅ ꯇꯧꯔꯤꯅꯦ ꯅꯨꯄꯤꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯪ ꯇꯞꯈꯤꯗ꯭ꯔꯦ ꯈꯔ ꯆꯥꯎꯔꯞ ꯇꯧꯅ ꯂꯥꯛꯑꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯒꯦ ꯅꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯗꯤ ꯆꯥꯎꯕꯅ ꯂꯥꯛꯈꯤ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯒꯤ ꯇꯅꯧꯔꯕ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯛꯎꯅꯦ ꯑꯗꯨꯅ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯍꯥꯏ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯁꯦ ꯄꯤꯛꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯑꯩ ꯍꯟꯗꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝꯁꯤꯗ ꯆꯥꯎꯕꯅ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯀꯤꯗꯕꯁꯤꯗ ꯍꯦꯟꯅ ꯀꯤꯕ ꯃꯥꯜꯍꯟꯅꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯏꯕꯦꯝꯃ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ ꯑꯩꯗꯤ ꯆꯠꯂꯣꯏꯀꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯅꯪ ꯃꯇꯝ ꯆꯠꯂꯣ ꯑꯩ ꯆꯠꯂꯣꯏꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯆꯥꯎꯕꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯅꯈꯣꯏ ꯈꯨꯜꯂꯣꯝꯗ ꯂꯥꯛꯇꯕꯗꯣ ꯍꯌꯦꯡꯗꯤ ꯑꯩ ꯂꯥꯛꯀꯦꯁꯦ ꯍꯌꯦꯡ ꯏꯕꯥꯅꯤ ꯆꯠꯁꯦ ꯅꯨꯄꯤꯗꯣ ꯃꯁꯛꯁꯨ ꯐꯖꯩ ꯍꯥꯏ ꯅꯪꯅ ꯇꯜꯂꯒꯅ ꯑꯩꯅ ꯍꯦꯛ ꯇꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯠꯁꯤ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯆꯤꯡꯂꯦꯝꯕꯗ ꯉꯅ ꯉꯪꯉꯤ ꯆꯤꯡꯂꯦꯝꯕꯗꯤ ꯐꯅ ꯀꯟꯅ ꯉꯥꯏꯔꯗꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯆꯠꯁꯤ ꯉꯪꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯆꯥꯎꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯕ ꯈꯨꯜ ꯑꯁꯣꯝꯗ ꯆꯤꯡꯂꯦꯝꯕ ꯈꯣꯏꯗ ꯃꯍꯥꯛꯁꯦ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕ ꯈꯣꯏꯗ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯩꯔꯔꯦ ꯑꯗꯨꯒ ꯃꯝꯁꯨ ꯇꯔꯛꯄ ꯄꯨꯡ 5:30 ꯇꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯐꯣꯟ ꯇꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯐꯣꯟꯁꯨ ꯇꯧꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕꯅ ꯌꯥꯗꯕꯗꯤ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯕꯅꯗꯤ ꯐꯣꯟ ꯑꯃꯨꯛꯀ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯨꯡꯇꯧ ꯇꯧꯍꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯐꯣꯟ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯆꯥꯎꯕꯅꯗꯤ ꯐꯣꯟ ꯇꯧꯅꯦ ꯑꯃꯨꯛꯀ ꯇꯧꯅꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯌꯧꯗꯣꯔꯦ ꯑꯥꯗꯒꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯁꯦ ꯃꯁꯤꯒꯤ ꯂꯩꯔꯛ ꯆꯪꯈꯤꯗꯣꯏꯅꯦ ꯌꯧꯗ꯭ꯔꯦꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟ ꯇꯧꯁꯦꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ ꯆꯤꯡꯂꯦꯝꯕꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯈꯨꯜ ꯑꯁꯦ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯂꯥꯛꯂꯝꯕ ꯈꯨꯜꯅꯤ ꯑꯗꯨꯕꯨ ꯂꯥꯛꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯁꯨꯝ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯣꯝꯇꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯁꯣꯜꯂꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ ꯃꯁꯤ ꯈꯨꯜꯁꯦ ꯑꯩꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯈ꯭ꯔꯦ ꯂꯥꯏꯕꯛꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯆꯥꯎꯕꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯂꯩꯔꯛ ꯑꯁꯣꯝꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯧꯁꯤꯜꯂꯛꯂꯦ ꯃꯝꯗꯤ ꯐꯅꯌꯥꯝꯅ ꯃꯝꯂꯦ ꯄꯨꯡ 7ꯀꯤ ꯃꯇꯝꯁꯨ ꯇꯥꯔꯦ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯗ ꯐꯣꯟ ꯇꯧꯅꯦ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤꯔꯥꯅ ꯍꯥꯏꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯁꯨ ꯀꯤꯅ ꯄꯥꯈꯠꯅ ꯀꯣꯜ ꯑꯁꯦ ꯇꯧꯁꯤꯜꯂꯝꯃꯤ ꯑꯍꯥꯟꯕ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯑꯁꯦ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅꯤꯠ 4-5 ꯑꯃꯁꯨ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯗ ꯑꯃꯨꯛꯀ ꯇꯧꯅꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯁꯦ ꯇꯧꯍꯜꯂꯝꯃꯤ ꯍꯟꯗꯛꯃꯛ ꯇꯧꯕꯗꯁꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯆꯤꯡꯂꯦꯝꯕꯅ ꯆꯠꯂꯁꯤꯕ ꯃꯁꯤ ꯑꯣꯏꯔꯣꯏꯕ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯆꯥꯎꯕꯅ ꯃꯥꯅ ꯂꯥꯎꯁꯨ ꯀꯧꯔꯒ ꯃꯥ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯑꯣꯏꯅ ꯆꯪꯒꯅꯤ ꯃꯈꯣꯏꯔꯣꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯅꯕ ꯇꯧꯏ ꯃꯇꯝꯁꯤꯗ ꯆꯤꯡꯂꯦꯝꯕꯅ ꯈꯥꯝꯃꯤ ꯇꯧꯅꯨ ꯍꯥꯏꯕꯅꯤ ꯅꯨꯃꯤꯗꯥꯡꯅꯦ ꯆꯪꯂꯒ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯕ ꯆꯠꯂꯁꯤ ꯂꯥꯎꯕ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯍꯦꯛꯇ ꯏꯟꯅꯕꯣꯏ ꯀꯔꯤ ꯇꯧꯅꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏꯅ ꯏꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯁꯤ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯃꯥꯏꯀꯩ ꯑꯃꯗ ꯃꯃꯤꯠ ꯑꯁꯤ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯅ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯔꯕꯤ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ
ꯃꯥꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯆꯥꯎꯕꯗ ꯃꯃꯤꯠ ꯑꯁꯦ ꯈꯥꯅ ꯌꯦꯡꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯔꯩꯅꯤ꯫ ꯅꯨꯡꯁꯤꯔꯩꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯆꯤꯡꯂꯦꯝꯕꯗꯤ ꯍꯦꯛꯇ ꯀꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯉꯛꯁꯨ ꯉꯛꯏ꯫ ꯑꯗꯨꯒ ꯐꯖꯔꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯣꯛꯁꯤꯟꯅꯗꯅ ꯁꯣꯝ ꯅꯨꯡꯁꯤꯔꯩ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯄꯟꯊꯗꯦ꯫ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯆꯥꯎꯕꯒꯤ ꯃꯈꯧꯔꯤꯁꯤꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯅꯨꯡꯁꯤꯔꯩꯅ ꯀꯟꯅ ꯃꯦꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯅꯪ ꯍꯥꯠꯀꯅꯤ, ꯑꯩ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯁꯤꯗ ꯍꯦꯛꯇ ꯅꯝꯊꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯁꯤꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯆꯥꯎꯕꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯅꯝꯈꯤꯕꯁꯦ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯪ ꯍꯟꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯃꯥꯟꯅꯕ ꯆꯥꯎꯕꯁꯦ ꯈꯧꯔꯤꯗꯨꯗ ꯀꯟꯅ ꯆꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯤ ꯂꯦꯡ ꯑꯣꯠꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯋꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯆꯥꯎꯕꯕꯨ ꯂꯩꯃꯥꯏꯗ ꯀꯟꯅ ꯅꯝꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯛ ꯑꯗꯣꯝꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡ ꯆꯪꯂꯛꯄ ꯌꯥꯎꯏ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯃꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯑꯣꯏ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯈꯣꯏ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯅ ꯄꯥꯈꯠꯇꯨꯅ ꯃꯥꯃꯥ ꯅꯨꯄꯤꯁꯤꯅ ꯏꯃꯥꯟꯅꯕꯁꯤ ꯍꯥꯠꯀꯗꯣꯔꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯃꯅꯤ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯈꯥꯝꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯅꯁꯨ ꯈꯪꯅꯔꯦ ꯅꯨꯡꯁꯤꯔꯩꯅꯤꯅꯦ, ꯃꯥꯝꯇꯣꯝꯕꯤ ꯃꯆꯥꯗꯨꯅꯤꯅꯦ, ꯅꯨꯡꯁꯤꯔꯩ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ, ꯅꯨꯄꯥꯁꯤꯅ ꯀꯩꯗꯧꯔꯝꯃꯤꯅꯣ, ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯍꯥꯏꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯁꯤꯔꯩꯅ ꯈꯨꯝꯃꯤ ꯑꯩ ꯅꯨꯡꯁꯤꯔꯩ ꯅꯠꯇꯦ, ꯑꯩꯕꯨ ꯐꯥꯒꯅꯨ, ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯧꯔꯤ ꯃꯦꯠꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏ ꯈꯔ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯔꯦ꯫ ꯈꯥꯝꯗꯣꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯔꯩꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯇꯧ ꯑꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯎꯔꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯀꯧꯔꯦ꯫ ꯃꯥꯝꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯡꯁꯤꯔꯩꯕꯨ ꯂꯥꯛꯅ ꯐꯥꯅꯔꯦ꯫ ꯂꯥꯛꯅ ꯐꯥꯅꯔꯕꯁꯨ ꯅꯨꯡꯁꯤꯔꯩꯅꯗꯤ ꯌꯥꯗ꯭ꯔꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯅꯤ, ꯃꯥ ꯐꯠꯇꯕꯅꯦ, ꯃꯍꯥꯛꯁꯨ ꯐꯠꯇꯕꯅꯦ, ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯅꯤ, ꯊꯥꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯁꯤꯡ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯎꯗꯕꯅꯤ꯫ ꯉꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯃꯄꯥꯅ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯉꯣꯟꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯐꯥꯅ ꯃꯁꯤꯗꯤ ꯃꯥꯝꯇꯣꯝꯕꯤ, ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯕꯗꯤ ꯌꯥꯔꯔꯣꯏ, ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯁꯤ, ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯗꯕꯅꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯃꯅꯤꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯀꯧꯔꯨꯔꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯔꯩꯕꯨ ꯐꯥꯔꯒ ꯊꯝꯂꯦ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯡꯗ꯭ꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤ꯫ ꯆꯥꯎꯕ ꯎꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯁꯦ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯧꯔꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤ ꯂꯥꯛꯇꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯃꯥꯕꯨ ꯄꯨꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯐꯝꯍꯜꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯔꯝꯕ ꯂꯥꯏꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯃꯌꯨꯝꯗ ꯍꯟꯗꯦ꯫ ꯑꯍꯥꯟꯕ ꯃꯇꯝꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡꯅ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯁꯨ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯈꯣꯏ ꯆꯠꯈꯤꯕ ꯌꯥꯔꯅꯤ, ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯥꯏ ꯎꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯉꯁꯥꯏꯒꯤꯗꯣ ꯅꯈꯣꯏ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯑꯃꯨꯛꯇ ꯌꯦꯡꯅꯕ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯎꯕꯁꯨ ꯆꯤꯡꯂꯦꯝꯕꯁꯨ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯠꯂꯝꯗꯦ, ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯁꯣꯝꯗꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯤꯠ ꯈꯥꯅ ꯆꯥꯎꯕꯗꯤ ꯌꯦꯡꯅꯔꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯐꯅꯌꯥꯝ ꯌꯨꯝꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯁꯦ ꯐꯅꯌꯥꯝꯅ ꯌꯥꯝꯂꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯁꯦ ꯂꯥꯎꯊꯣꯛꯂꯒ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯆꯥꯎꯕꯔꯣꯝꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯔꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯔꯤ, ꯅꯪ ꯀꯔꯝꯕ ꯂꯥꯛꯄꯅꯣ? ꯑꯗꯨꯒ ꯅꯪꯅ ꯃꯤ ꯃꯔꯛꯇ ꯀꯔꯝꯕ ꯂꯩꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯁꯨꯝꯅ ꯆꯪꯂꯒ ꯑꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯃꯥꯅ ꯇꯥꯏꯔꯦꯟ ꯃꯁꯥꯅ ꯀꯜꯂꯒ ꯋꯥ ꯍꯪꯕ ꯃꯇꯝꯗꯗꯤ ꯈꯨꯝꯕ ꯍꯧꯔꯛꯏ, ꯍꯥꯏꯕ ꯍꯧꯔꯛꯏ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯨꯏꯔꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯄ ꯀꯨꯏꯔꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯋꯥꯍꯩ ꯑꯣꯏꯔꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯅ ꯌꯥꯗꯦ, ꯅꯪ ꯀꯅꯥꯅꯣ? ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ? ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯤꯠ ꯑꯁꯦ ꯆꯥꯎꯕꯔꯣꯝꯗ ꯑꯃꯨꯛꯁꯨ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯄ꯭ꯔꯤꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄ꯭ꯔꯤꯌꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯎꯕ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯁꯨ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯃꯥꯟꯅꯕ ꯆꯤꯡꯂꯦꯝꯕꯗ, ꯑꯁ ꯇꯥꯎ,
ꯃꯇꯝ ꯊꯦꯡꯅ ꯆꯠꯂꯁꯤ ꯂꯥꯎꯗ ꯑꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉꯣꯏꯁꯤ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯩꯗꯣꯛꯅꯕ ꯆꯠꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯅ ꯋꯥꯍꯪ ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯪꯍꯪꯗ ꯍꯪꯕ ꯍꯧꯔꯛꯏ꯫ ꯄ꯭ꯔꯤꯌꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯁꯤꯈꯤꯕꯒꯤ ꯃꯐꯝꯁꯤꯡ ꯄꯨꯟꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯃꯃꯥꯡꯁꯤꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯥꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯀꯤꯅꯔꯛꯏ꯫ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯁꯥꯗ ꯃꯥꯅ ꯆꯪꯂꯤꯕꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯁꯨ ꯂꯤꯔꯛꯏ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯃꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯀꯤꯄꯦꯗ ꯃꯆꯥ ꯑꯁꯤꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯆꯥꯎꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯐꯣꯟ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯈꯤꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯊꯝꯈꯤꯕꯅꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯕꯗ ꯋꯥꯔꯛꯂꯒꯗꯕ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯐꯪꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯁꯤꯖꯈꯤꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗ ꯁꯤꯈꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯔꯩꯒꯤ ꯃꯄꯥꯕꯨꯡꯅ ꯐꯣꯟꯗ ꯊꯦꯡꯅꯈꯤꯕꯗꯒꯤ ꯂꯥꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯤꯔꯛꯏ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯉꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯣꯏꯂꯦ ꯂꯦꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯅꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ, ꯌꯧꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯔꯩꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯀꯞꯂꯒ ꯃꯥꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯤꯈ꯭ꯔꯕ ꯄ꯭ꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯥꯎꯕ ꯆꯠꯇꯨꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯣ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯅꯨꯡꯁꯤꯔꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯆꯪꯂꯒ ꯂꯩꯍꯧꯔꯦ, ꯃꯥꯅ ꯂꯥꯏꯐꯥꯎ ꯐꯥꯎꯔꯤ, ꯑꯃꯨꯛꯀ ꯇꯥꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯆꯦꯜꯂꯛꯅꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯄ꯭ꯔꯤꯌꯥꯒꯤ ꯊꯋꯥꯏꯅ ꯑꯗꯨꯅ ꯂꯩꯐꯥꯎ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯔꯩꯒꯤ ꯃꯁꯥꯗ ꯆꯪꯂꯒ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯇꯥꯕ ꯃꯇꯝꯗ ꯀꯞꯅꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯂꯣꯏꯁꯤꯟꯅꯕꯗꯤ ꯍꯣꯠꯅꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯍꯥꯏꯅꯩ꯫ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯃꯤ ꯑꯗꯣ ꯍꯥꯠꯀꯗꯕꯅꯤ, ꯃꯥꯕꯨꯁꯨ ꯍꯥꯠꯀꯗꯕꯅꯤ, ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨꯝ ꯂꯩꯇꯅ ꯈꯟꯕ ꯃꯥꯕꯨꯁꯨ ꯃꯔꯨ ꯐꯪꯅ ꯄꯨꯊꯛꯀꯗꯕꯅꯤ, ꯃꯥꯕꯨꯁꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯗꯤ ꯍꯥꯏꯅꯩ꯫ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ, ꯁꯣꯟꯅꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯤ ꯐꯤꯔꯦꯞꯇꯣ ꯂꯧꯅꯗ꯭ꯔꯤ꯫ ꯄ꯭ꯔꯤꯌꯥꯒꯤ ꯊꯋꯥꯏꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯁꯤ ꯃꯆꯥꯅ ꯇꯥꯟꯊꯣꯛꯅꯕꯅꯤ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯕ ꯆꯤꯡꯂꯦꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯂꯦꯝꯕꯒꯤ ꯌꯨꯝꯗ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯂꯩꯅꯕ ꯇꯧꯔꯕꯁꯨ ꯆꯥꯎꯕꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯁꯦ ꯃꯣꯟ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ, ꯍꯨꯃꯥꯡ ꯀꯥꯡꯅꯔꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯂꯨꯔꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯁꯦ ꯄꯨꯟꯅ ꯈꯪꯅꯔꯛꯑꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯝꯅ ꯍꯨꯃꯥꯡ ꯀꯥꯡꯅ ꯋꯥꯈꯜ ꯃꯇꯦꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒ ꯄ꯭ꯔꯤꯌꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯃꯇꯝ ꯑꯃꯗ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯣꯝꯗ ꯆꯥꯎꯕ ꯌꯥꯝꯅ ꯇꯣꯏꯅ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯈꯨꯜ ꯑꯁꯣꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡ, ꯃꯈꯣꯏꯒꯤ ꯑꯥꯗ ꯀꯥ ꯕꯔꯥꯗ ꯔꯦꯟꯇ ꯂꯩꯕ ꯃꯤ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯪꯅꯈꯤꯕꯗꯒꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯂꯥꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯒ ꯊꯦꯡꯅꯈꯤꯕ, ꯄ꯭ꯔꯤꯌꯥ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯄ꯭ꯔꯤꯌꯥꯅꯁꯨ ꯆꯥꯎꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯆꯥꯎꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯃꯈꯟ ꯒꯥꯔꯤ ꯇꯣꯡꯂꯒ ꯑꯗꯨꯝ ꯂꯥꯛꯏ꯫ ꯄ꯭ꯔꯤꯌꯥꯁꯨ ꯆꯥꯎꯕꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯑꯁꯤꯗ ꯃꯥꯅꯁꯨ ꯌꯥꯝ ꯊꯥꯖꯔꯝꯃꯤ꯫ ꯃꯁꯤꯃꯛꯅ ꯅꯨꯡꯁꯤꯅꯕ, ꯊꯥꯖꯅꯕ꯫ ꯄ꯭ꯔꯤꯌꯥ ꯆꯥꯎꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯆꯥꯎꯕꯅꯁꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯑꯃꯔꯣꯝꯗꯗꯤ ꯇꯥꯠ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯎ ꯐꯥꯎꯅꯅꯕꯅꯤ ꯍꯥꯏꯗꯨꯅ, ꯅꯨꯡꯁꯤꯕ ꯍꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯄ꯭ꯔꯤꯌꯥꯒꯤꯗꯃꯛꯇ ꯃꯣꯕꯥꯏꯜ ꯐꯣꯟ ꯀꯤꯄꯦꯗ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯔꯒ ꯄꯤꯕꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯅ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯅꯝꯕ ꯁꯤꯖꯤꯟꯅꯕꯁꯨ ꯀꯟꯅ ꯍꯩꯕ ꯅꯠꯇꯦ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯆꯥꯎꯕꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯐꯣꯟ ꯑꯗꯣ ꯂꯩꯕ ꯃꯇꯝꯗ ꯁꯤꯝꯁꯨ ꯀꯩꯁꯨ ꯄꯨꯟꯅ ꯂꯩꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯤꯝ ꯑꯗꯨꯅ ꯔꯣꯁꯅꯤ ꯀꯧꯕꯤ ꯑꯃꯒꯤ ꯃꯤꯡꯗ ꯂꯧꯔꯛꯄ ꯁꯤꯝꯅꯤ꯫ ꯑꯗꯨꯅ ꯁꯤꯝ ꯑꯗꯨꯁꯨ ꯄꯤꯕꯅꯤ, ꯑꯁꯤ ꯍꯥꯞꯆꯤꯜꯂꯨ ꯑꯗꯨꯒ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯐꯣꯟꯁꯤ ꯄꯥꯏꯕꯗ ꯀꯅꯥꯝ ꯇꯥꯛꯊꯣꯛꯀꯅꯨ, ꯏꯕꯥꯅꯤ ꯈꯛꯇ ꯂꯣꯟꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄ꯭ꯔꯤꯌꯥꯗ ꯄꯤꯈꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯇꯩꯁꯨ ꯁꯦꯞ ꯇꯧꯍꯜꯂꯝꯗꯦ, ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯒꯤ ꯅꯝꯕꯔꯅꯤ ꯍꯥꯞꯍꯜꯂꯤꯕ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯌꯥꯝꯅ ꯀꯨꯏꯔꯛꯄ ꯅꯝꯕꯔ ꯑꯃ ꯑꯣꯏꯔꯒ ꯄ꯭ꯔꯤꯌꯥ ꯃꯁꯥ ꯋꯥꯏ ꯁꯪꯂꯛꯇꯕ, ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯆꯥꯎꯕꯗ ꯐꯅ ꯍꯥꯏꯔꯕꯁꯨ ꯆꯥꯎꯕꯅ ꯊꯧꯁꯥ ꯋꯥꯁꯥꯗꯦ꯫ ꯁꯦꯟ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤ, ꯃꯗꯨꯗ ꯆꯪꯒꯗꯕ ꯇꯤꯡꯒꯗꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯆꯦꯟ ꯆꯣꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯅꯪꯕꯨ ꯋꯥꯈꯜ ꯈꯟꯊꯧ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯑꯁꯤꯗꯤ ꯎꯠꯆꯥꯏꯕ ꯑꯣꯏꯔꯝꯃꯤ꯫
ꯄꯤꯌꯥꯕꯨ ꯄꯩꯁꯥꯅ ꯂꯩꯕ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯄꯩꯁꯥꯅ ꯃꯟꯇꯤꯛꯅꯕ ꯌꯥꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯄꯤꯌꯥꯅ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯈꯨꯡꯒꯪ ꯅꯨꯄꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯑꯣꯏꯔꯕꯁꯨ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯉꯥꯛꯂꯒ ꯍꯤꯡꯖꯕꯤ ꯄꯤꯌꯥꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯅꯤꯡꯉꯝꯖꯗꯕꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯊꯧ ꯁꯥꯈꯤꯗꯕꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯅꯨꯃꯤꯠꯇꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯄꯤꯌꯥꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅꯅꯤ ꯃꯁꯥ ꯋꯥꯏ ꯁꯜꯂꯛꯇ꯭ꯔꯕ ꯄꯤꯌꯥꯅ ꯃꯁꯥꯒꯤ ꯑꯔꯣꯏꯕ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯖꯔꯗꯨꯅ ꯃꯍꯥꯛ ꯆꯤꯡꯈꯣꯡꯗ ꯂꯥꯛꯈꯤ꯫ ꯆꯥꯎꯕꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯐꯣꯟ, ꯁꯤꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯃꯥꯅ ꯌꯣꯝꯁꯤꯜꯂꯒ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯩꯁꯥꯁꯨ ꯄꯤꯔꯛꯈꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯣꯝꯂꯒ ꯄꯨꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯤꯡꯈꯣꯡꯗꯨꯗ ꯂꯩꯔꯒ ꯀꯣꯜ ꯀꯌꯥꯔꯛ ꯇꯧꯈꯤ꯫ ꯅꯪ ꯂꯥꯛꯑꯣ, ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯉꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ, ꯑꯩ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯌꯥꯈꯤꯗꯕꯅꯤ, ꯊꯦꯝꯃꯅ ꯊꯦꯝꯂꯛꯄꯅꯤ꯫ ꯅꯪ ꯌꯨꯝꯗ ꯆꯠꯂꯨ, ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯨꯁꯦ, ꯑꯗꯨ ꯇꯧ ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄꯗ ꯄꯤꯌꯥꯅ ꯊꯥꯖꯈꯤꯗꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯦꯝꯂꯒ ꯊꯝꯕꯗ ꯉꯁꯤꯗꯤ ꯄꯤꯌꯥꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤ꯫ ꯆꯥꯎꯕꯅ ꯑꯗꯨꯝ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯥꯛꯄ ꯀꯌꯥꯁꯤꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔꯒꯦ, ꯅꯪꯅꯕꯨ ꯁꯔꯥꯛ ꯇꯝꯕꯤꯔꯝꯂꯒ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕꯗꯨ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯃꯉꯣꯟꯗ ꯈꯟꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯆꯥꯎꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕꯁꯨ ꯆꯥꯎꯕꯅ ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯑꯗꯨꯃꯛ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯄꯤꯌꯥ ꯃꯥꯒꯤ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯂꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯗꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯄꯥꯈꯪ ꯑꯃꯗ ꯃꯤꯅꯝꯕꯁꯨ ꯄꯥꯝꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯑꯩꯅ ꯇꯧꯔꯨꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯤꯡꯂꯨꯕꯗ ꯀꯥꯟꯅꯗ꯭ꯔꯦ, ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯁꯨ ꯌꯣꯝꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯄꯩꯁꯥꯒ ꯄꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯆꯥꯏꯈꯥꯏꯈꯤꯕꯅꯤ, ꯂꯪꯈꯥꯏꯈꯤꯕꯅꯤ꯫ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯑꯇꯩ ꯄꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯈꯪꯗ ꯈꯪꯗ ꯃꯥꯅ ꯄꯪꯂꯪꯗ ꯂꯪꯊꯣꯛꯈꯤꯕꯅꯤ꯫ ꯐꯣꯟ ꯄꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯌꯣꯝꯂꯒ ꯃꯥꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯅꯤꯡꯉꯝꯗ ꯃꯍꯥꯛꯅ ꯇꯛꯁꯤ ꯁꯣꯟꯖꯔꯒ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝ ꯇꯧꯈꯤꯕꯅꯤꯀꯣ, ꯅꯪꯇꯗꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯥꯛꯅ ꯁꯣꯟꯖꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯁꯦ ꯄꯤꯌꯥꯅ ꯂꯧꯈꯤꯕꯅꯤ꯫ ꯋꯥꯈꯜ ꯑꯁꯦ ꯆꯥꯎꯕꯅ ꯃꯥꯒ ꯆꯤꯡꯂꯦꯝꯕꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯃꯪꯂꯨꯕꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯔꯥꯟ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯂꯩꯒꯗꯕꯁꯤ ꯃꯥ ꯂꯩꯕ ꯉꯝꯗꯗꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯆꯠꯈꯤ꯫ ꯐꯅꯌꯥꯝꯅ ꯀꯟꯅ ꯈꯥꯝꯃꯤ, ꯑꯗꯨꯕꯨ ꯈꯥꯝꯂꯨꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯆꯥꯎꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯅꯤ ꯌꯥꯝꯅ ꯉꯛꯂꯕ ꯊꯧꯗꯣꯛ, ꯌꯥꯝꯅ ꯉꯛꯂꯕ ꯄꯥꯎ ꯑꯃꯈꯛ ꯇꯥꯈꯤꯔꯝꯃꯤ꯫ ꯀꯔꯤ ꯄꯥꯎ? ꯆꯤꯡꯂꯦꯝꯕꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯂꯥꯛꯄꯅꯤ꯫ ꯑꯁꯣꯝꯗꯒꯤ ꯆꯥꯎꯕ ꯈꯨꯔꯨꯝꯒꯤ ꯌꯨꯝꯗꯒꯤ ꯂꯥꯛꯄ ꯀꯣꯜꯅꯤ꯫ ꯆꯥꯎꯕꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯆꯤꯡꯂꯦꯝꯕ ꯉꯛꯏ꯫ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯉꯛꯏ꯫ ꯀꯩꯅꯣꯅꯦ, ꯉꯔꯥꯡꯗ ꯁꯤ ꯂꯩꯔꯝꯕꯗꯨꯕꯨ ꯀꯔꯝꯕ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯠꯂ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯋꯥꯁꯤ ꯃꯊꯪ ꯍꯪꯅꯕ ꯃꯇꯝꯗꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯆꯤꯡꯂꯦꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯁꯨꯁꯥꯏꯠ ꯅꯣꯠꯁꯨ ꯏꯔꯒ ꯊꯜꯂꯝꯃꯤ꯫ ꯑꯩꯅ ꯇꯧꯖꯈꯤꯕ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯆꯩꯅꯥ ꯑꯁꯤ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯕꯅꯤ꯫ ꯑꯩꯅ ꯅꯤꯡꯇꯝꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯗꯅ ꯄꯥꯡꯊꯣꯛꯆꯔꯣꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥ ꯄꯥꯕꯨꯡ, ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯕꯁꯦ ꯑꯩ ꯀꯅꯥꯗꯁꯨ ꯃꯔꯥꯜ ꯄꯤꯗꯦ, ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯤꯡꯉꯝꯖꯗꯕ ꯑꯩꯒꯤ ꯇꯧꯈꯤꯕ ꯊꯕꯛ ꯀꯌꯥ ꯑꯗꯨꯅ ꯄꯦꯟꯖꯗꯕꯗꯒꯤ ꯑꯩ ꯆꯠꯆꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯒ ꯊꯜꯂꯝꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯄꯅꯤ꯫ ꯃꯈꯣꯏꯁꯨ ꯄꯥꯎ ꯑꯁꯤ ꯐꯪꯉꯤ, ꯄꯥꯎ ꯑꯁꯤ ꯇꯥꯏ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯡꯁꯤꯔꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯥꯈꯤꯗ꯭ꯔꯕꯁꯨ ꯆꯤꯡꯅꯕꯗꯤ ꯌꯥꯝꯅ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯨꯕ, ꯐꯠꯇꯕ ꯊꯕꯛ, ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯆꯥꯎꯕꯁꯨ ꯃꯁꯥꯒꯤ ꯃꯔꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝ ꯁꯤꯖꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯐꯥꯎꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯔꯩꯒꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯂꯃꯟ ꯈꯨꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯨꯁꯨ ꯐꯖꯅ ꯂꯥꯏ ꯂꯨꯁꯤꯟꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩ ꯍꯥꯟꯅꯒꯨꯝ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯑꯁꯤꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯅꯨꯡꯁꯤꯔꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯒꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯃꯠꯇ ꯈꯪꯂꯣꯏ꯫
नुमिदांग हेक यौरक्पदना यामना ngana masi makok ngawi masa nungaite haduna adumak tumkhini aduga tumkhibaga magi masata changlaga adumak piyana magi tawning thabaksing adum torakpani ayun thingi matamna su mase makok lumbana adum tumnaga leibsu yamna toramani adum hojikti lai khurumdana thabak khudimak loina thadokhiba tawkhibadagi nushirei karimta tawdrabani nomagi thajadaba numit amada chinglembagi number da amukhana call lakhi chinglembadi number loina kakhrabani adubu number dudi chinpha phawbuduna call du lakha matamda chinglemba pakhalami ish amukusu call lakle kamai toni haduna pakhana call du paikhalami madam asida fajaraba khonjel amada nak chinglembra wa harakuma matamda chinglembana mane ai nukshireine aido nanga muktu unaningba nangonda su hainingba kariguma khara leiba horen nungthin numidang waramdo amuktang ekhoramda lakpigera hadun hai lemba wadu harakuma matamda yamna kirami karigadamak kiriba mamangna thokiba thodo akiba singaduna mana pakhatjabani kijabani pakhana aidi thabak chatkadaba leye ai nangoida hadun hai lakpidaba yade garangan gangduna amukta lakpiyo haduna habadagi chinglemasu laki haduna nungthin numidang waramgi matamda laklami makhoi thongal adugi hek mayamaktada mana nghaktang ngari matamda nushirei tholai nasiti nushirei se haingai letuna phajai nushirei thorok matamda chinglem ase mamit kuptana mabu yelaga lei matam asida nushirei na hari ai hojikti isani sase wakhal taralaba matamda wari singsu loina khangle aingonda oja maibanasu loina haibire mamangda ibani ngangnagiba hainakiba singdo chaunagum siko hadana nushirei na harami chinglem asu ingna tamna kasum khandida adu nangna pari du kari mayom nudubo nushirei na khumi nangmu pijanungdana ina purakpane se losilo chinglem na kaino sibo yengbi yagadra nushirei na yengunu adi yengu khoirang ba helaba chinglem na tale asidi yenge asumna pirakliba pot ado karino haduna yengingbuduna mahangna hek hangdolba matamdudi chinglem ase yamna kan ma laudana pot ado makhara thada khirami aduga mase chena bitawi matam asida nushirei na mabu khangyan jale uriba pot ado atai kari matanati yen gi makok khara aduga nganu gi makok khara nushirei na lakna gi yauna mihun yamna soli habagi pau kaya adana maram modaga mana sum yengi bani nushirei ne hey aina phagi tawbani ne nang kibra kidabri yengmani ne cha asibu no pana yengune nang ko hadana nushirei na nokphet tawdana mabu yale ingle mana kina nang kanano nang mukta hayo ai asumni hingmusi yamna ware ai gi isa se mihun thawla mi sudre ai gi lambi thadok piuse ai chalage haduna man hai matam asida nupisna kaya hadunu ba mandubni yengune ai se lainati ai simi nangi na taw yenge tawbani ai se nushirei nangi nupi oigadariba ai se nangi nupi ni adugi wadu harak matamda chinglem se ngakpui kare kare abachi kido harawra ai se nangi nupi nangna koigi hadrabsu aina na hairadaba ibani khangnaradaba khangnaba lei hadana sukhumakano aingonda su ikaiba pirakano aigi maithongi nungaiba harawbi mami taribse asum sum taraga ai yumda ngasigi numise changkhige nangi namit aniduna aigi maithongda ahom malakibadasu nangna uge khalakano aduga unanabasu nangna silakano leiriba aigi haraw tayamba mumon minok tawse asum sum lehannaba nangna honarabo nang kari khanmanone asumna ing taplaba hajarba wahi kaya do tap matamda chinglem su wa mata haidre aigidi kari pakhum pigani khangti ibani gi laibakta asumna thosu tambani khoini se ashenbagi khangnari ko thajadribo chinglem na thajareda chalage ai sasi kaino matore asumna wakhal yama nungaina chinglemba mayumlamda lai khara chatpa matamda amukusi lauri khara laptakna oi haduna matamsi chinglemna magi maithong phatai thoktuni yengi horen ahing bung baro do call torake chinglemna ma harkuno harga asumna hairamlaga chinglemba nokmi tawdana chakhi magi wahai magi mataw dupu uraga nuksirinasu kayada chamlibani yengone kayada nuksiribano yengone haduna adumak mana chakhi maige adomda nuksirei ne yenaga lehoy aduga makhoi anigi matawbu ngasai makhai akoibada koi pai paduna nokmi tawduna
ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯒ ꯌꯦꯡꯅꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯈꯤꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯣꯏꯈꯤꯗꯦ ꯅꯨꯡꯁꯤꯕꯒ ꯑꯣꯏꯅꯖꯕ ꯅꯨꯡꯁꯤꯕꯒ ꯂꯦꯟꯅꯖꯕ ꯐꯪꯈꯤꯗꯦ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯩꯈꯨꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯑꯩꯗꯤ ꯆꯠꯂꯔꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯤꯂꯨ ꯕꯤꯔꯥꯡ ꯏꯔꯣꯏꯅꯅ ꯅꯤꯡꯉꯝꯗ ꯑꯁꯨꯝꯅ ꯁꯨꯝ ꯃꯄꯣꯛ ꯊꯤꯔꯕ ꯑꯩꯗꯤ ꯂꯦꯜꯍꯧꯒꯦ ꯋꯥꯍꯩ ꯑꯁꯤꯃꯛ ꯁꯣꯜꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯊꯛꯇ ꯇꯞꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥ ꯅꯨꯡꯁꯤꯕꯅ ꯂꯧꯅꯝꯕꯤꯔꯝꯂꯕ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯕ ꯄ꯭ꯔꯤꯌꯥ ꯑꯁꯨꯝꯅ ꯋꯥꯔꯤꯅ ꯆꯨꯝꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ